Maruk mayam ngasi amuk kaifa entertainment na mayam gidamak nungai gani khanjaduna movie ama puduna laksari movie asi 2019 da release tawkiba thriller comedy crime da based tawba Telugu movie Madu Badalara haiba movie aduni Madu Badalara haiba gi athladi nisha singdagi lapthok piyo hu chen machinsak singdagi lapthok piyo haibani movie asi director Ritesh Rana writer na Ritesh Rana amadi Teja R na wadi movie asigi main character khara pallabada film asigi main hero babu gi saktamda Shri Simha Kaduri Yasu gi saktamda Satya Abi gi saktamda Naresh Agathya Constable Banerjee gi saktamda Brahmaji Ravi gi saktamda Benela Kishore movie asina fangkiba rating singdi IMDb da 8.2 Google user na 93 like % piriba film amani aduga film asi aina pathokjaba matamda soi khilankiba chithauba yaurabasu ngakpiu haibu wafam thamjari fare mayam adudi thinthaba tawdana movie rom da mai onsin minarasi movie asigi horakpada film asigi main character khara introduce torakli ahanbada Babu Mohan mahak asi film asigi main hero ni mahak delivery boy amani Hyderabad ta laktuna thabak asi tawbani aduga thagi oina magi khungangda lehoba mama aduda paisa thari mathangda abi hariba miyo asi amuk uhalei mahakti thabak karisu tawde ayamba matamda movie series yengduna leiraga matam lenba miyo amani masini mahaki thabak mathangda amuk yasu kawba miyo amasu amuk uhalakli mahak asi babu gi roommate ni aduga delivery gi thabak kayasu babu ga loina na tawminarami adubu babu harib miyo asidi thabak asina magi imung amadi magi khorsa salaiba ngamlaktre aduna mahak na tawriba delivery boy gi thabak asi tongning lagle bed laisilaktre tha amada lising ahum dani fangliba paisa khara sina chalaiba ngamlaktre aduga tha khudingi mama da paisa thabana maram oiduna handaki tha asidi mahak mama da paisa thaba ngamloi dore aduna yasuna paisa piduna mateng pangli amuksu hairakli paisa asi paisilu aduga nangna leiraba kanda amuk piro masi haiduna yasuna ngasi asi maga punna delivery tawba chatminanaba phongtokli masigi matungda makhoi ani delivery tawnabagi damak yum amada laktami asida ahal loiraba miyoi amana thong hangdoktuna thorai aduga makhoina puthorokliba pot adu lauduna paisa puthoroktuna piri asida yasuna paisa adu lausilaga thiduna yengba matamda paisa adu lupa chawnga suramdabadagi paisa asi sudre haiduna ahal aduna muk hairi ahal asina muk paisa wale haibaduda lupa chawnga ama muk haptuna piri masidagi makhoi ani paisa adu puduna thokpa horaklami yasuna babu dhairei babu paisa adu watpa natte aina paisa adu lochinduna amuk habhanmani oidaba haijinduna amuksu makha tarakli asiguma thabagasi aidi matam chupada adum tawduna laklabani adubu kana amatana nomata phaba kawba leite asumna kayarak tawduna paisa kaya amasu tankre aduna aina tawriba thabak mawong asimak nangsu tawgadabani aduna nangsu tungda kanaba yamna fangani hairi adubu babudi yasuna hairakliba wahai singadu yaninglamde amuksu hairakli aidi yasu huran chinthibagi thabagasi kaya pamde amukpu huran ma phakraba aigi punsi asidi loire punsi chupa jenda leire wahai sing asi haiduna babu chatkhirami masigi matungda amuk babu wakhal thadaduna lei aduga amuksu khalli yasuna tawriba trick singdu aisu amuk tangdi trick tawba yaina asumna mahak khanduna ahanba oina samkak thalami mine hek yengbada lanjadaba icham chamjaba miyoi manaba masigi matungda babu delivery tawnabagi damak building apartment amada laklami aduga magi bike adu khamduna register da hana sign tawrami loiraga manunglomna changkhirami aduga magi bike adu khamduna lakpa matamda mamangdagi nupi amana gari thawjilaktuna babu da thengjilami masida nupi asina yamna pakhanna ai soikre aibu ngakpiu sorry haiduna masi haiduna nupi asi yamna thuna chatkhirami aduga babuna onthorakpa matamdadi haujik mangolda gari na thenglamliba nupi adugi envelope ama tahawrami babuna envelope adubu khongattuna nupi adugi manakta laktuna pirami masidasu nupi asi ipa pakhatpadawna amadi thuna yangna lip phawba ngaidana stair da kaduna chatkhirami
ꯑꯗꯨꯒ ꯕꯥꯕꯨꯗꯤ ꯂꯤꯞ ꯇꯣꯡꯅꯕꯒꯤꯗꯃꯛ ꯑꯃꯨꯛ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯂꯤꯞ ꯇꯣꯡꯅꯕꯒꯤꯗꯃꯛ ꯃꯤꯑꯣꯏ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯁꯤꯅ ꯐꯣꯟꯗ ꯍꯥꯏꯔꯤ, "ꯑꯩ ꯑꯦꯗ꯭ꯔꯦꯁ ꯑꯃ ꯚꯦꯔꯤꯐꯤꯀꯦꯁꯟ ꯇꯧꯅꯕꯒꯤꯗꯃꯛ ꯇꯦꯖꯁꯋꯤꯗ ꯂꯥꯛꯄꯅꯤ" ꯍꯥꯏꯗꯨꯅ꯫ ꯃꯍꯥꯛꯅ ꯇꯦꯖꯁꯋꯤ ꯍꯥꯏꯔꯤꯕꯁꯤ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯕꯥꯕꯨꯅ ꯈꯨꯟꯈꯤꯕ ꯏꯟꯚꯂꯞ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯑꯗꯨꯅꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯂꯤꯞ ꯑꯗꯨꯁꯨ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯂꯤꯞ ꯑꯁꯤꯗ ꯍꯥꯟꯅꯗꯒꯤ ꯃꯤꯑꯣꯏ ꯑꯃꯁꯨ ꯇꯣꯡꯗꯨꯅ ꯌꯥꯎꯔꯛꯂꯤ꯫ ꯅꯨꯄꯥ ꯑꯁꯤꯅ ꯕꯥꯕꯨꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯩꯒꯤ ꯃꯤꯡ ꯔꯕꯤ ꯀꯧꯏ, ꯑꯩ ꯐ꯭ꯂꯦꯠ ꯅꯝꯕꯔ 501ꯗ ꯂꯩꯕꯅꯤ, ꯑꯗꯨꯒ ꯑꯩꯅ ꯄ꯭ꯔꯗꯛ ꯑꯃ ꯑꯣꯔꯗꯔ ꯇꯧꯕꯅꯤ꯫ 7 ꯗꯦꯖ ꯍꯦꯜꯂꯦ, ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯄ ꯀꯧꯕ ꯂꯩꯇꯦ, ꯑꯗꯨ ꯅꯪ ꯈꯪꯂꯒꯗꯤ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯀꯅꯤ?" ꯕꯥꯕꯨꯅ ꯑꯃꯨꯛ ꯈꯨꯝꯂꯛꯂꯤ, "ꯁꯥꯔ, ꯑꯩ ꯗꯤꯂꯤꯚꯔꯤ ꯕꯣꯏ ꯑꯃꯅꯤ, ꯑꯩ ꯀꯥ ꯍꯦꯟꯅ ꯑꯗꯨꯒꯨꯝꯕꯁꯤꯡ ꯑꯗꯨ ꯈꯪꯗꯦ꯫ ꯑꯁꯥꯏꯅ ꯇꯧꯕꯤꯌꯨ, ꯁꯥꯔꯅ ꯀꯁꯇꯃꯔ ꯀꯦꯌꯔꯗ ꯐꯣꯟ ꯇꯧꯗꯨꯅ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯝꯕꯤꯌꯨ, ꯃꯥꯅ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯍꯥꯏꯔꯛꯂꯒꯅꯤ." ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯕꯥꯕꯨ ꯗꯤꯂꯤꯚꯔꯤ ꯇꯧꯅꯕꯒꯤꯗꯃꯛ ꯐ꯭ꯂꯦꯠ ꯅꯝꯕꯔ 401ꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯤꯗ ꯑꯍꯟ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯃꯅ ꯊꯣꯡ ꯍꯥꯡꯗꯣꯔꯛꯂꯤ꯫ ꯕꯥꯕꯨꯗꯤ ꯑꯍꯟ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯋꯥꯈꯜ ꯃꯆꯥ ꯑꯃ ꯂꯥꯛꯏ꯫ ꯌꯥꯁꯨꯅ ꯌꯨꯝꯗꯨꯗ ꯂꯩꯔꯝꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯑꯍꯟ ꯑꯣꯏꯔꯝꯕ ꯇꯥꯔꯒꯗꯤ ꯂꯨꯄꯥ 500ꯗꯤ ꯇꯥꯗꯅ ꯂꯧꯕ ꯌꯥꯏ ꯍꯥꯏꯈꯤꯕꯗꯨ꯫ ꯑꯍꯟ ꯑꯗꯨꯁꯨ ꯆꯪꯈꯤꯗꯨꯅ ꯄꯩꯁꯥ ꯄꯨꯗꯨꯅ ꯊꯣꯔꯛꯂꯒ ꯕꯥꯕꯨꯗ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯕꯥꯕꯨꯅ ꯄꯩꯁꯥ ꯑꯗꯨ ꯊꯤꯕ ꯃꯇꯝꯗ ꯑꯍꯜ ꯅꯨꯄꯤ ꯑꯗꯨꯁꯨ ꯄꯩꯁా ꯑꯗꯨꯗ ꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤ ꯎꯕꯗ ꯕꯥꯕꯨ ꯇ꯭ꯔꯤꯛ ꯑꯃ ꯇꯧꯔꯛꯂꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯌꯦꯡꯗꯨꯅ ꯂꯩꯕ ꯇꯥꯔꯒꯗꯤ ꯑꯩꯅ ꯀꯔꯝꯅ ꯊꯕꯛ ꯑꯁꯤ ꯇꯧꯒꯗꯧꯔꯤꯕꯅꯣ? ꯑꯗꯨꯅ ꯄꯩꯁꯥ ꯑꯗꯨꯕꯨ ꯂꯧꯅꯕꯒꯤ ꯑꯍꯟ ꯑꯗꯨꯗ "ꯏꯁꯤꯡ ꯈꯔ ꯄꯤꯌꯨ, ꯑꯩ ꯏꯁꯤꯡ ꯌꯥꯝꯅ ꯈꯧꯔꯥꯡꯏ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯑꯍꯜ ꯑꯗꯨ ꯏꯁꯤꯡ ꯂꯧꯅꯕꯒꯤ ꯃꯅꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯍꯜ ꯅꯨꯄꯤ ꯑꯗꯨ ꯍꯦꯛ ꯆꯪꯈꯤꯕꯒ ꯕꯥꯕꯨꯅ ꯂꯨꯄꯥ 500 ꯆꯞꯄꯤ ꯑꯃ ꯃꯥꯒꯤ ꯐꯨꯔꯤꯠ ꯃꯅꯨꯡꯗ ꯌꯦꯞꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯍꯜ ꯑꯗꯨꯁꯨ ꯊꯣꯔꯛꯇꯨꯅ ꯏꯁꯤꯡ ꯑꯗꯨ ꯕꯥꯕꯨꯗ ꯄꯤꯔꯝꯃꯤ꯫ ꯕꯥꯕꯨꯁꯨ ꯃꯁꯥ ꯑꯗꯨ ꯏꯊꯛ ꯊꯛꯀꯠꯅ ꯏꯁꯤꯡ ꯑꯗꯨꯕꯨ ꯄꯦꯟꯅ ꯊꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯍꯟꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ, "ꯑꯕꯣꯛꯅ ꯄꯤꯔꯤꯕ ꯄꯩꯁꯥ ꯑꯁꯤ ꯂꯨꯄꯥ 500 ꯋꯥꯠꯅ ꯄꯤꯔꯛꯑꯦ, ꯑꯋꯥꯠꯄ ꯑꯗꯨ ꯍꯥꯞꯄꯤꯌꯨ" ꯍꯥꯏꯗꯨꯅ꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯑꯍꯟ ꯑꯗꯨ ꯈꯪꯁꯥꯎ ꯁꯥꯎꯒꯠꯂꯛꯂꯦ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯂꯤ, "ꯑꯩꯅ ꯄꯤꯔꯤꯕ ꯄꯩꯁꯥ ꯑꯗꯨ ꯂꯣꯏꯅ ꯁꯨꯔꯕꯅꯤ, ꯀꯔꯝꯅ ꯂꯨꯄꯥ 500 ꯋꯥꯠꯀꯗꯧꯔꯤꯕꯅꯣ? ꯅꯪꯅ ꯁꯣꯏꯗꯅ ꯍꯨꯔꯥꯟꯕ ꯑꯣꯏꯔꯝꯒꯅꯤ, ꯑꯗꯨꯅꯅꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯏꯁꯤꯡ ꯂꯧꯔꯨꯅꯕ ꯍꯥꯏꯔꯤꯕꯗꯨ, ꯅꯪꯅ ꯀꯗꯔ ꯇꯧꯕ ꯅꯠꯇ꯭ꯔꯥ?" ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯑꯍꯟ ꯅꯨꯄꯤ ꯑꯗꯨꯅ ꯁꯥꯎꯅ ꯕꯥꯕꯨꯒꯤ ꯐꯨꯔꯤꯠ ꯑꯗꯨꯕు ꯆꯤꯡꯊꯠꯂꯝꯃꯤ꯫ ꯃꯁꯤꯗ ꯉꯁꯥꯏ ꯕꯥꯕꯨꯅ ꯐꯨꯔꯤꯠ ꯈꯥꯎꯗ ꯖꯞꯁꯤꯟꯈꯤꯕ ꯄꯩꯁꯥ ꯑꯗꯨ ꯑꯍꯜ ꯑꯗꯨꯅ ꯆꯤꯡꯕꯗꯒꯤ ꯄꯩꯁꯥ ꯑꯗꯨ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯑꯍꯜ ꯑꯗꯨ ꯍꯦꯟꯅ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯕꯥꯕꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯆꯩꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯕꯥꯕꯨꯒꯤ ꯐꯨꯔꯤꯠ ꯑꯗꯨ パꯏꯗꯨꯅ ꯆꯤꯡꯂꯛꯄꯗ ꯕꯥꯕꯨꯒꯤ ꯐꯨꯔꯤꯠ ꯑꯗꯨ ꯁꯦꯒꯥꯏꯗꯨꯅ ꯑꯍꯟ ꯑꯗꯨ ꯃꯈꯥꯗ ꯀꯣꯛꯅ ꯌꯩꯁꯤꯟꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯦ꯫ ꯃꯁꯤꯗ ꯕꯥꯕꯨ ꯃꯁꯥ ꯑꯗꯨ ꯄꯥꯈꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯗꯨꯒ ꯇꯞꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯍꯜ ꯑꯗꯨ ꯁꯣꯔ ꯍꯣꯟꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯛꯄꯗ ꯑꯍꯜ ꯑꯗꯨꯗꯤ ꯁꯣꯔ ꯇꯠꯈꯤꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯑꯍꯜ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯁꯤꯔꯦ ꯍꯥꯏꯕꯗꯨ ꯇꯥꯛꯄꯅꯤ꯫ ꯃꯁꯤ ꯎꯕꯗ ꯕꯥꯕꯨ ꯑꯀꯤꯕ ꯄꯥꯈꯠꯄꯅ ꯌꯧꯈ꯭ꯔꯦ꯫ ꯑꯗꯨꯒ ꯌꯥꯝꯅ ꯊꯨꯅ ꯑꯍꯜ ꯑꯗꯨꯅ ꯄꯨꯊꯣꯔꯛꯄ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯇꯥꯁꯤꯟꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯊꯝꯂꯝꯃꯤ꯫ ꯃꯥꯅ ꯄꯨꯔꯛꯂꯤꯕ ꯀꯣꯔꯤꯌꯔ ꯑꯗꯨꯁꯨ ꯌꯥꯝꯅ ꯊꯨꯅ ꯍꯥꯞꯆꯤꯟꯗꯨꯅ ꯕꯤꯜꯗꯤꯡ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯦ꯫ ꯃꯁꯤꯗ ꯌꯥꯁꯨꯁꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯌꯥꯁꯨꯅ ꯍꯥꯏꯔꯛꯂꯤ, "ꯅꯪꯅ ꯇꯧꯔꯤꯕꯗꯨ ꯑꯁꯦꯡꯕꯅꯤ, ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯊꯝꯂꯝꯗꯨꯅ ꯀꯣꯔꯤꯌꯔ ꯑꯗꯨꯗꯤ ꯄꯨꯗꯨꯅ ꯂꯥꯛꯂꯦ." ꯑꯁꯨꯝ ꯂꯥꯛꯄꯗ ꯑꯕꯤ ꯑꯃꯨꯛꯁꯨ ꯊꯦꯡꯅꯔꯦ꯫ ꯑꯕꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯃꯐꯝ ꯑꯁꯤꯗ ꯄꯨꯂꯤꯁꯅ ꯋꯥꯏ ꯆꯥꯏꯔꯅꯤ, ꯅꯪꯅ ꯇꯧꯔꯝꯂꯤꯕꯁꯤꯡ ꯑꯗꯨꯅ꯫ ꯑꯗꯨꯒ ꯄꯨꯂꯤꯁꯇ ꯅꯠꯇꯅ ꯐꯣꯔꯦꯟꯁꯤꯛ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯛꯀꯅꯤ, ꯃꯈꯣꯏꯅ ꯊꯤ ꯍꯨꯝꯗꯨꯅ ꯇꯧꯕꯗ ꯁꯣꯏꯗꯅ ꯅꯪꯒꯤ ꯐꯤꯡꯒꯔ ꯄ꯭ꯔꯤꯟꯁꯤꯡ ꯑꯗꯨ ꯐꯪꯂꯒꯅꯤ, ꯑꯗꯨꯗꯒꯤ ꯅꯪ ꯌꯥꯝ ꯂꯥꯏꯅ ꯐꯥꯈ꯭ꯔꯒꯅꯤ꯫ ꯍꯧꯖꯤꯛ ꯑꯍꯟ ꯑꯗꯨꯅ ꯅꯪꯒꯤ ꯐꯨꯔꯤꯠ ꯄꯥꯏꯗꯨꯅ ꯆꯤꯡꯕ ꯑꯗꯨꯗ ꯅꯪꯒꯤ ꯎꯟꯁꯥ ꯈꯔꯗꯤ ꯃꯥꯒꯤ ꯈꯨꯖꯤꯟꯗ ꯌꯥꯎꯔꯝꯂꯒꯅꯤ꯫ ꯑꯗꯨꯅ ꯕꯥꯕꯨ ꯍꯧꯖꯤꯛ ꯑꯃꯨꯛ ꯐ꯭ꯂꯦꯠ ꯑꯗꯨꯗ ꯆꯠꯇꯨꯅ ꯄ꯭ꯔꯨꯐꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯃꯥꯡꯍꯟꯗꯕ ꯌꯥꯔꯣꯏ." ꯑꯁꯨꯝꯅ ꯌꯥꯝꯅ ꯊꯨꯅ ꯑꯃꯨꯛ ꯕꯤꯜꯗꯤꯡ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ ꯐ꯭ꯂꯦꯠ ꯑꯗꯨ ꯇꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯁꯤꯗ ꯐꯤꯂꯝ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯆꯃꯝꯅꯍꯜꯂꯤ꯫ ꯌꯥꯁꯨꯒ ꯑꯕꯤꯒꯁꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯗ꯭ꯔꯦꯁ ꯑꯁꯤ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯃꯈꯣꯏꯅ ꯄꯨꯟꯕꯗ ꯁꯦꯠꯈꯤꯕ ꯗ꯭ꯔꯦꯁ ꯑꯗꯨ ꯅꯠꯇꯦ꯫ ꯑꯁꯨꯛ ꯊꯨꯅ ꯍꯣꯡꯂꯝꯂꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯕꯥꯕꯨꯒꯤ ꯕꯥꯞꯅ ꯁꯥꯒꯠꯄ ꯅꯠꯇ꯭ꯔꯒ ꯍꯦꯂꯨꯁꯤꯅꯦꯠ ꯑꯣꯏꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯃꯈꯥ ꯇꯥꯔꯛꯄ ꯋꯥꯔꯤꯗ ꯃꯌꯥꯝ ꯁꯣꯏꯗꯅ ꯈꯪꯕꯤꯔꯒꯅꯤ꯫ ꯑꯕꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯕꯥꯕꯨ, ꯑꯍꯥꯟꯕꯗ ꯈꯨꯠ ꯑꯗꯨ ꯍꯥꯟꯅ ꯆꯦꯔꯪ ꯎꯞꯄꯨ, ꯑꯗꯨꯒ ꯑꯍꯟ ꯑꯁꯤꯒꯤ ꯈꯨꯖꯤꯟ ꯑꯁꯤ ꯍꯥꯟꯅ ꯀꯛꯎ, ꯂꯣꯏꯔꯒ ꯈꯨꯠ ꯑꯁꯤ ꯑꯃꯨꯛ ꯅꯥꯟꯊꯣꯛꯎ꯫ ꯑꯗꯨ ꯄꯨꯝꯅꯃꯛ ꯇꯧꯔꯕꯗꯤ ꯅꯪꯉꯣꯟꯗ ꯈꯣꯠꯈꯤꯕ ꯄꯥꯏꯈꯤꯕꯁꯤꯡ ꯑꯗꯨꯒꯤ ꯀꯔꯤꯁꯨ ꯃꯔꯝ ꯑꯃꯠꯇ ꯇꯥꯔꯔꯣꯏ." ꯃꯁꯤꯗꯒꯤ ꯕꯥꯕꯨ ꯑꯍꯜ ꯑꯗꯨꯒꯤ ꯈꯨꯖꯤꯟꯁꯤꯡ ꯑꯗꯨ ꯐꯖꯅ ꯀꯛꯄꯤꯔꯝꯃꯤ꯫ ꯃꯍꯥꯛꯇꯤ ꯒ꯭ꯌꯥꯟ ꯑꯃꯠꯇ ꯇꯥꯗ꯭ꯔꯕꯅꯤ꯫ ꯃꯍꯥꯛꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗු ꯃꯁꯥ ꯑꯗꯨ ꯄꯥꯈꯠꯄꯅ ꯊꯕꯛꯁꯤꯡ ꯑꯁꯤ ꯇꯧꯔꯤꯕꯅꯤ꯫ ꯂꯣꯏꯔꯒ ꯈꯨꯠꯁꯤꯡ ꯑꯗꯨ ꯐꯖꯅ ꯁꯦꯡꯗꯣꯛꯄꯤꯔꯝꯃꯤ꯫ ꯑꯕꯤꯅ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯂꯤ,
ꯑꯍꯜ ꯑꯁꯤ ꯃꯥꯒꯤ ꯀꯥꯗ ꯄꯨꯁꯤꯟꯗꯨꯅ ꯍꯤꯞꯍꯜꯂꯒ ꯑꯃꯨꯛ ꯊꯝꯃꯨ ꯃꯔꯝꯗꯤ ꯃꯤꯁꯤꯡꯅ ꯈꯪꯂꯛꯂꯕꯁꯨ ꯃꯍꯥꯛ ꯇꯨꯝꯅ ꯇꯨꯝꯅ ꯁꯤꯈꯤꯕ ꯃꯥꯟꯅꯕ ꯑꯗꯨꯒ ꯕꯥꯕꯨꯅ ꯌꯦꯡꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯥꯡꯗ ꯀꯥ ꯑꯅꯤ ꯂꯩꯔꯝꯃꯤ ꯀꯔꯝꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯤ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯕꯥꯕꯨꯅ ꯀꯥ ꯑꯃꯗ ꯆꯪꯂꯛꯇꯨꯅ ꯆꯦꯛ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯀꯥ ꯑꯗꯨꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕꯗ ꯑꯍꯜ ꯑꯗꯨꯒꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯂꯦ ꯃꯁꯤꯗꯒꯤ ꯕꯥꯕꯨ ꯑꯍꯜ ꯑꯗꯨꯕꯨ ꯇꯞꯅ ꯇꯞꯅ ꯀꯥ ꯑꯗꯨꯗ ꯆꯤꯡꯁꯤꯜꯂꯛꯂꯦ ꯑꯁꯤꯗ ꯌꯥꯝꯅ ꯉꯛꯂꯤꯕ ꯊꯧꯗꯣꯛ ꯑꯃꯅ ꯕꯥꯕꯨꯅ ꯑꯍꯜ ꯑꯗꯨ ꯀꯥꯗ ꯍꯦꯛ ꯆꯤꯡꯁꯤꯟꯈꯤꯕꯒ ꯊꯥꯡꯅꯕ ꯀꯥ ꯑꯗꯨꯗꯒꯤ ꯅꯨꯄꯤ ꯑꯃ ꯊꯣꯔꯛꯂꯝꯃꯤ ꯅꯨꯄꯤ ꯑꯁꯤ ꯍꯦꯗꯐꯣꯟ ꯑꯗꯨꯝ ꯍꯥꯞꯇꯨꯅ ꯉꯁꯥꯏꯗꯒꯤ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯈꯪꯗꯕ ꯑꯣꯏꯔꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯅꯨꯄꯤ ꯑꯁꯤꯒꯤ ꯐꯣꯟ ꯃꯩ ꯌꯥꯎꯔꯝꯗꯕꯗꯒꯤ ꯀꯥ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯆꯥꯔꯖ ꯇꯧꯔꯝꯃꯤ ꯃꯅꯨꯡꯗꯅ ꯕꯥꯕꯨꯁꯨ ꯃꯄꯥꯟꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯈꯪꯂꯝꯃꯤ ꯑꯗꯨꯒ ꯀꯤꯅ ꯊꯣꯡ ꯑꯗꯨ ꯇꯞꯅ ꯍꯥꯡꯗꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯗꯥꯎ ꯌꯥꯔꯤꯕꯗꯤ ꯅꯨꯄꯤ ꯑꯗꯨ ꯐꯣꯟ ꯆꯥꯔꯖ ꯇꯧꯔꯝꯂꯒ ꯑꯃꯨꯛ ꯆꯪꯈꯤꯔꯝꯃꯤ ꯕꯥꯕꯨ ꯀꯥ ꯑꯗꯨꯗ ꯑꯃꯨꯛ ꯆꯪꯂꯛꯇꯨꯅ ꯑꯍꯜ ꯑꯗꯨꯕꯨ ꯐꯖꯅ ꯍꯤꯞꯍꯟꯗꯨꯅ ꯊꯝꯂꯝꯃꯤ ꯑꯗꯨꯒ ꯀꯣꯛ ꯉꯥꯎꯔꯛꯇꯨꯅ ꯀꯤꯆꯟ ꯂꯣꯝꯗ ꯆꯪꯂꯛꯇꯨꯅ ꯏꯁꯤꯡ ꯊꯛꯅꯕ ꯇꯧꯔꯛꯄ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯅꯨꯄꯤ ꯑꯗꯨ ꯀꯥ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯊꯣꯔꯛꯂꯝꯃꯤ ꯉꯁꯥꯏ ꯃꯥꯅ ꯇꯧꯔꯝꯕ ꯐꯣꯟ ꯑꯗꯨ ꯑꯃꯨꯛ ꯂꯧꯊꯣꯛꯇꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯕꯥꯕꯨꯅ ꯑꯃꯨꯛ ꯅꯥꯀꯟꯗ ꯂꯩꯁꯤꯟꯗꯨꯅ ꯂꯨꯝꯗꯨꯅ ꯂꯩꯔꯤ ꯇꯟꯖꯥ ꯑꯁꯤꯗ ꯌꯥꯁꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯕꯥꯕꯨ ꯅꯍꯥꯛ ꯅꯨꯄꯤ ꯑꯁꯤꯅ ꯁꯣꯏꯗꯅ ꯎꯔꯝꯂꯒꯅꯤ ꯍꯥꯏꯗꯨꯅ ꯑꯕꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯎꯔꯝꯂꯣꯏ ꯃꯍꯥꯛꯅ ꯎꯔꯝꯕ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯔꯤꯝꯇ ꯍꯥꯏꯔꯛꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯎꯗꯕꯒꯤꯅꯤ ꯃꯍꯥꯛꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯁꯤ ꯍꯥꯏꯗꯨꯅ ꯇꯟꯖꯥ ꯑꯁꯤꯗ ꯈꯪꯍꯧꯗꯅ ꯃꯄꯥꯟꯗꯒꯤ ꯀꯣꯂꯤꯡ ꯕꯦꯜ ꯑꯃ ꯈꯤꯡꯂꯛꯂꯝꯃꯤ ꯅꯨꯄꯤ ꯑꯁꯤꯅ ꯆꯪꯁꯤꯟꯗꯨꯅ ꯍꯥꯡꯗꯣꯛꯄ ꯃꯇꯝꯗ ꯕꯤꯜꯗꯤꯡ ꯑꯁꯤꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯁꯤ ꯅꯨꯄꯤ ꯑꯁꯤꯅ ꯀꯧꯕ ꯑꯣꯏꯔꯝꯂꯤ ꯃꯈꯣꯏꯒꯤ ꯕꯥꯠꯔꯨꯝꯒꯤ ꯁꯣꯋꯥꯔ ꯌꯥꯗꯕꯅ ꯄꯝꯕꯂꯔ ꯑꯃ ꯀꯧꯔꯒ ꯁꯦꯝꯅꯕꯒꯤꯗꯃꯛ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯁꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯃꯦꯗꯥꯝ ꯑꯩ ꯍꯥꯟꯅ ꯑꯃꯨꯛꯇ ꯇ꯭ꯔꯥꯏ ꯇꯧꯖꯒꯦ ꯌꯥꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯩꯅ ꯌꯦꯡꯕꯗ ꯌꯥꯗꯕ ꯇꯥꯔꯒꯅ ꯄꯝꯕꯂꯔ ꯑꯗꯨꯝ ꯀꯧꯁꯤ ꯍꯥꯏꯔꯤ ꯑꯁꯣꯝꯗꯅ ꯕꯥꯕꯨ ꯕꯥꯠꯔꯨꯝꯗ ꯑꯃꯨꯛ ꯆꯪꯗꯨꯅ ꯂꯣꯠꯇꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯕꯥꯠꯔꯨꯝꯗ ꯃꯤꯑꯣꯏ ꯈꯔ ꯆꯪꯂꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯄꯗꯒꯤ ꯃꯊꯛꯇ ꯀꯥꯈꯠꯇꯨꯅ ꯂꯣꯠꯂꯒ ꯂꯩꯔꯝꯃꯤ ꯇꯟꯖꯥ ꯑꯁꯤꯗ ꯕꯥꯕꯨꯅ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕ ꯕꯥꯠꯔꯨꯝ ꯑꯁꯤꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯗꯨ ꯆꯪꯂꯛꯂꯝꯃꯤ ꯌꯥꯝꯅ ꯊꯨꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯁꯤꯅ ꯀꯦꯃꯦꯔꯥ ꯑꯃ ꯕꯥꯠꯔꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯗꯨꯗꯒꯤ ꯃꯦꯃꯣꯔꯤ ꯀꯥꯔꯗ ꯑꯃ ꯂꯧꯊꯣꯛꯂꯝꯃꯤ ꯃꯁꯤꯗ ꯐꯤꯂꯝ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯗ ꯅꯣꯇꯤꯁ ꯑꯃ ꯈꯪꯍꯜꯂꯤ ꯍꯥꯟꯅ ꯃꯃꯥꯡꯗꯁꯨ ꯕꯥꯠꯔꯨꯝꯒꯤ ꯁꯣꯋꯥꯔ ꯑꯁꯤ ꯌꯥꯔꯛꯇꯕꯗꯒꯤ ꯄꯝꯕꯂꯔ ꯀꯧꯕꯒꯤ ꯃꯍꯨꯠꯇ ꯃꯥꯅ ꯁꯦꯝꯖꯤꯟꯅꯗꯨꯅ ꯀꯦꯃꯦꯔꯥ ꯑꯁꯤ ꯊꯝꯂꯝꯕꯅꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯁꯤꯅ ꯃꯊꯪ ꯑꯃꯨꯛ ꯂꯥꯛꯅꯕ ꯃꯍꯥꯛꯅ ꯊꯑꯣꯏꯅ ꯁꯣꯋꯥꯔ ꯑꯁꯤꯁꯨ ꯌꯥꯍꯟꯗꯕ ꯑꯣꯏꯔꯝꯂꯤ ꯃꯍꯥꯛ ꯃꯦꯃꯣꯔꯤ ꯀꯥꯔꯗ ꯑꯁꯤꯕꯨ ꯂꯧꯊꯣꯛꯇꯨꯅ ꯑꯅꯧꯕ ꯃꯦꯃꯣꯔꯤ ꯀꯥꯔꯗ ꯑꯃꯁꯨ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯝꯃꯤ ꯑꯗꯨꯒ ꯍꯥꯟꯅꯒꯤ ꯃꯄꯥ ꯑꯗꯨꯗ ꯑꯃꯨꯛ ꯐꯖꯅ ꯊꯝꯂꯝꯃꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯕꯥꯕꯨꯗꯤ ꯃꯊꯛꯇ ꯂꯣꯠꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯁꯤꯅ ꯃꯦꯃꯣꯔꯤ ꯑꯁꯤꯕꯨ ꯍꯦꯛ ꯄꯨꯔꯒ ꯊꯣꯔꯛꯄꯗ ꯅꯨꯄꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯗꯨ ꯄꯥꯈꯠꯇꯨꯅ ꯃꯦꯃꯣꯔꯤ ꯑꯗꯨ ꯇꯣꯏꯂꯦꯠꯀꯤ ꯀꯣꯃꯨꯠ ꯃꯅꯨꯡꯗ ꯇꯥꯁꯤꯟꯈꯤꯔꯝꯃꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯗꯨ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯐ꯭ꯂꯥꯁ ꯇꯧꯗꯨꯅ ꯊꯣꯛꯈꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯕꯥꯕꯨ ꯃꯈꯥꯗ ꯀꯨꯝꯊꯔꯛꯇꯨꯅ ꯀꯦꯃꯦꯔꯥ ꯑꯗꯨꯕꯨ ꯄꯥꯏꯁꯤꯜꯂꯝꯃꯤ ꯑꯁꯣꯝꯗꯅ ꯅꯨꯄꯤ ꯑꯁꯤ ꯑꯍꯜ ꯑꯗꯨꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯑꯃꯨꯛ ꯆꯪꯂꯛꯇꯨꯅ ꯑꯍꯜ ꯑꯗꯨꯕꯨ ꯀꯧꯔꯝꯃꯤ ꯀꯧꯕ ꯇꯥꯃꯜꯂꯛꯇꯕ ꯑꯗꯨꯗꯒꯤ ꯇꯨꯝꯂꯤꯕ꯭ꯔꯥ ꯈꯟꯗꯨꯅ ꯅꯨꯄꯤ ꯑꯗꯨ ꯊꯕꯛ ꯑꯃ ꯆꯠꯅꯕ ꯐ꯭ꯂꯦꯠ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯦ ꯑꯁꯣꯝꯗꯅ ꯕꯥꯕꯨ ꯅꯨꯄꯤ ꯑꯗꯨ ꯍꯦꯛ ꯆꯠꯈꯤꯕꯒ ꯇꯟꯖꯥ ꯆꯥꯔꯦ ꯈꯟꯗꯨꯅ ꯃꯥꯅ ꯄꯨꯔꯛꯈꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯊꯨꯅ ꯍꯥꯞꯆꯤꯟꯗꯨꯅ ꯊꯣꯡ ꯇꯝꯅ ꯂꯥꯛꯇꯨꯅ ꯊꯣꯡ ꯑꯗꯨꯕꯨ ꯍꯥꯡꯗꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ ꯕꯥꯕꯨ ꯂꯥꯏꯕꯛꯅ ꯑꯃꯨꯛ ꯊꯤꯔꯤꯕꯗꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯕ ꯌꯥꯗ꯭ꯔꯦ ꯃꯄꯥꯟꯗꯒꯤ ꯂꯣꯛ ꯇꯧꯗꯨꯅ ꯊꯝꯂꯝꯕ ꯑꯣꯏꯔꯝꯂꯦ ꯕꯥꯕꯨꯗꯤ ꯊꯣꯡ ꯑꯁꯤ ꯍꯥꯡꯗꯣꯛꯄ ꯌꯥꯗꯕꯁꯤꯅ ꯃꯊꯥ ꯁꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯁꯥ ꯑꯁꯤ ꯂꯩꯐꯝ ꯈꯪꯗ꯭ꯔꯦ ꯌꯥꯁꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯁꯥꯏꯅ ꯇꯧꯔꯣ ꯕꯥꯕꯨ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯁꯤꯜꯂꯨ ꯑꯗꯨꯒ ꯌꯥꯝꯅ ꯊꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯅꯕ ꯈꯪꯍꯜꯂꯨ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯄꯨꯝꯅꯃꯛ ꯌꯥꯏꯐꯔꯦ ꯕꯥꯕꯨꯅꯁꯨ ꯌꯥꯝꯅ ꯊꯨꯅ ꯌꯥꯁꯨꯗ ꯀꯣꯜ ꯇꯧꯔꯝꯃꯤ ꯑꯁꯣꯝꯗꯅ ꯌꯥꯁꯨ ꯒꯥꯔꯤ ꯊꯧꯅ ꯊꯧꯅ ꯕꯥꯕꯨꯒꯤ ꯐꯣꯟ ꯑꯗꯨꯕꯨ ꯕꯥꯕꯨꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯐꯣꯟ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯑꯃꯨꯛ ꯅꯦꯠꯋꯥꯛ ꯊꯤꯔꯛꯂꯤ ꯑꯁꯨꯝ ꯊꯤꯔꯛꯄ ꯑꯁꯤꯗ ꯂꯩꯁꯥꯕꯤ ꯑꯗꯨꯒꯤ ꯀꯥꯗ ꯑꯃꯨꯛ ꯆꯪꯂꯛꯂꯝꯃꯤ ꯃꯍꯥꯛꯇꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯀꯥꯅꯤ ꯍꯥꯏꯕ ꯈꯪꯂꯝꯗꯦ ꯑꯗꯨꯒ ꯀꯥ ꯑꯗꯨꯗ ꯅꯦꯠꯋꯥꯛ ꯑꯗꯨꯁꯨ ꯌꯥꯔꯝꯃꯤ ꯌꯥꯝꯅ ꯊꯨꯅ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯋꯥꯆꯞ ꯒ꯭ꯔꯨꯞ ꯑꯗꯨꯗ ꯃꯦꯁꯦꯖ ꯑꯗꯨ ꯊꯥꯈꯤꯔꯝꯃꯤ ꯃꯁꯤꯗ ꯕꯥꯕꯨ ꯃꯁꯥ ꯑꯗꯨ ꯋꯥꯏ ꯃꯆꯥ ꯑꯃꯗꯤ ꯁꯪꯂꯦ ꯇꯟꯖꯥ ꯑꯁꯤꯗ ꯑꯃꯨꯛ ꯃꯄꯥꯟꯗꯒꯤ ꯊꯣꯡꯒꯤ ꯂꯣꯛ ꯑꯗꯨ ꯑꯃꯨꯛ ꯍꯥꯡꯗꯣꯛꯄꯒꯤ ꯃꯈꯣꯜ ꯑꯃꯨꯛ ꯇꯥꯔꯛꯏ ꯕꯥꯕꯨꯅ ꯇꯨꯃꯤꯟꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯅꯨꯄꯤ ꯑꯗꯨ ꯂꯥꯛꯄ ꯑꯣꯏꯔꯝꯂꯦ ꯑꯗꯨꯒ ꯅꯨꯄꯤ ꯑꯁꯤꯅ ꯂꯥꯛꯄ ꯃꯇꯝꯗ ꯅꯨꯄꯥ ꯑꯃꯁꯨ ꯌꯥꯎꯔꯛꯂꯤ ꯃꯁꯤꯗ ꯕꯥꯕꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯐꯃꯨꯡ ꯃꯈꯥꯗ ꯆꯪꯗꯨꯅ ꯂꯩꯔꯦ ꯅꯨꯄꯤ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯒꯁꯨ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯂꯦ ꯅꯨꯄꯥ ꯑꯁꯤ ꯃꯨꯚꯤ ꯑꯁꯤꯒꯤ ꯍꯧꯔꯛꯄ ꯁꯤꯟꯗ ꯎꯠꯈꯤꯕ ꯔꯕꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅꯤ ꯃꯁꯤꯗ ꯑꯩꯈꯣꯏꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯪꯍꯜꯂꯤ
Rabi hariba nupa asi nisayamna lalonba misakamani mahakna ganja kharasu puduna lakli aduga ganja adu semduna nupi adu da thakna pirami nupi asisu ganja adubu pen chingli amuksu harami matam asida Rabi na hairai makhol kanna thokanu nabok asi amuk hagolakani haiduna nupi asina karisu pakhatkanu ma hagolakloi wa adu tabada Rabi na hanglai kari maramgino haiduna nupi asina noklaga hairai nangna piramba powder adu aina isinga mix tawraga pithakrabani mahak aujik knockout chalibani masida makhoina powder hairiba asi drug adubani Rabi na pakhanna amu hairakli kari haiba nangbu ngaurabra karigumba phattanungda thoktuna sirabadi kamain tawni masida film jengli bai khoida mayek sengna khangalakle madudi ngasai babuna ahal aduda ising thakna ba haiba matamda ahal aduna puthoraktuna babu da pithakhiba bottle adu nupi asina mix tawraga pi hariba ising bottle adu oiduna leramle masi thaklubadagini babuna kokle khalaktuna yasu amadi abisu hallucinate tawduna magi mitta uhanboiramle babu asi asum hiblambadagi kok ngawkhalakle magi phone yasuna su phone tawrakli adubu mahak gyan tadana asumak lekthakre masida sinna sikat tawkhiduna babu wantharamragi mikap thorakle adubu mahakna leiramliba mafam asidi nupi adugi kadanate atopa mafam amadani mahakki mamangda asi bhaksang amasu taduna leirami adubu mahakti nisa adu handabana leiribasing adu pungaw ngawre karisu khangdre tapna magi beg adu paiduna amuk thorakle mahakna thorakpada camera leiramba aduda babugi maithong asi record tawhorami aduga lei haptuna leiriba gamla aduda somu sujinduna gamla adu kaire masida mahak wakhal ama laktuna camera record tawriba sibu lauthoknaba ka aduda changnaba amuk honabada ka dusu amuk lok tawduna leiramle upai leitladuna yasuda phone tawba matamda yasudi apartment asigi makhada mabu ngaiduna leire hairakli asidagi mahak yamna thuna thoraktuna yasuga loinana chalami babu masa adu pakhatpada loire aduga wari sing adusu yasuna hanglabasu karisu khumlamde ngaihaki matungda makhoina leiriba room adu yaure babu kitchen na changduna masa adu ipa pakhatna chak khara chaduna leiri yasusu babu na tawriba sing adu ubada lotna yengduna leiri amuksu yasuna hairai kari tawba yaurage adubu babudi yasuna hariba adu tadana magi pochai adu losilami yasuna hariba sing adu tamanlaktabadagi yasu sauna hogatuna kauraklami babu adu sauna yasuda thajinduna hairai masi punamakasi nangi napchadaba idea adunani abisu ka aduda changlakle aduga babu na tawriba sing adu yengduna leiri babudi mafam asida leitanaba magi pochai sing asi losilibani ma sukhangi ngaihaki matungda policing mabu thiba laklakani haibasi aduna pochai losinba asida magi delivery gi bag asida amuk hapnaba bag asida yawba pochai haidokpa matamdadi masida angakpa haibadu oire bag manung asida paisa kaya ama yawduna leiramle asuk yamba paisa maya masi ubada makhoi ahumdi angakpa haibadu oire yasuna thong adusu thingjile aduga babu na haibadagi abi amadi yasusu punamak khangle aduga paisa sing asi punna 50 lakh muk oiduna leiramle yasuna hairai phare adudi haujik paisa sing asi kari tawsi haibano aina khanmada paisa sing asi aikhoi puduna atopa mafam amada chatkrasi asina aikhoi live asi settle tawba yaragani abina mo hairai yasu paisa sing asi lakh jangai khaktani crore jangai di natte paisa kharasina aikhoi karamna chawkhatpa ngamgadoribano aina khanbadadi aikhoi amuk flat aduda chatuna CCTV footage adubu lokthoklusi aduga paisa sing asi leiramba mafam aduda adumak thamlamlasi aduga delivery gi pochai sing adu lauraga babugi lehauba fingerprint sing adu hana loina lokthoksi masi punamak tawrabadi babu su crime aduda karisu chenaba ngamlaroi jingnaba yaba khudingmak loina lokthokdabanina masina farani aikhoi hanagi punsida harau tayamna muk leiba ngamnaba wahi asi tabada yasu khara saurapna yaningdabagi mongda hairakli abi nangna haribadusu honaba yai adubu flat aduda aikhoi paksakna changba yaroi register hana tawdana babu namu hairai phare yasu abina haribasi tawduna yenglasi aikhoi hanagum harau tayamna leiba adu aisu pami police singnasu singnadanaba hana khudibak singasi tawrasi abina mu hairai plan ama leire engonda aigi marup amagi car ama lei aduda chalasi ai thabak tawge masi haiduna
ꯃꯈꯣꯏ ꯑꯍꯨꯝ ꯆꯠꯅꯕ ꯊꯣꯔꯛꯂꯝꯃꯤ ꯃꯁꯤꯗ ꯑꯃꯨꯛ ꯕꯥꯕꯨꯅ ꯍꯥꯏꯔꯛꯏ ꯑꯀꯥꯎꯕ ꯑꯃ ꯂꯩꯔꯦ ꯄꯩꯁꯥ ꯌꯥꯎꯕ ꯕꯦꯒ ꯑꯗꯨ ꯀꯥꯗ ꯂꯩꯍꯧꯔꯦ ꯌꯥꯁꯨꯅ ꯆꯠꯇꯨꯅ ꯄꯩꯁꯥ ꯑꯗꯨ ꯑꯃꯨꯛ ꯂꯧꯔꯨꯔꯦ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯨꯅ ꯂꯥꯛꯂꯦ ꯑꯕꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯒꯦꯠ ꯌꯧꯔꯛꯄꯗ ꯅꯈꯣꯏ ꯑꯅꯤ ꯂꯣꯠꯇꯨꯅ ꯂꯩꯌꯨ ꯑꯩ ꯒꯥꯔꯤ ꯀꯟꯅ ꯊꯧꯖꯤꯟꯒꯦ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯗꯨꯅ ꯅꯈꯣꯏ ꯑꯅꯤ ꯎꯗꯅꯕ ꯗ꯭ꯔꯥꯏꯚꯔ ꯇꯃꯛ ꯎꯁꯅꯨ ꯑꯗꯨꯅ ꯈꯔꯗꯤ ꯆꯤꯡꯅꯕ ꯐꯒꯅꯤ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯀꯝꯄ꯭ꯂꯦꯛꯁ ꯑꯗꯨꯒꯤ ꯒꯦꯠ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗ ꯑꯕꯤꯅ ꯒꯥꯔꯤ ꯑꯗꯨꯕꯨ ꯀꯟꯅ ꯊꯧꯖꯤꯜꯂꯝꯃꯤ ꯑꯗꯨꯒ ꯊꯨꯅ ꯄꯥꯔꯀꯤꯡ ꯑꯦꯔꯤꯌꯥ ꯌꯧꯗꯨꯅ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯂꯝꯃꯤ ꯌꯥꯁꯨꯅ ꯍꯥꯏꯔꯛꯏ ꯑꯕꯤ ꯀꯔꯝꯅ ꯇꯧꯔꯤꯕꯅꯣ ꯅꯪꯒꯤꯁꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯆꯪꯂꯛꯄ ꯑꯁꯤ ꯊꯤꯡꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯔꯦꯖꯤꯁꯇꯥꯔ ꯍꯥꯟꯅ ꯇꯧꯗ꯭ꯔꯕꯗꯤ ꯆꯪꯕ ꯌꯥꯗꯕꯅꯤ ꯑꯕꯤꯅ ꯍꯥꯏꯔꯛꯏ ꯑꯁꯤꯅꯤ ꯍ꯭ꯌꯨꯃꯦꯟ ꯁꯥꯏꯀꯣꯂꯣꯖꯤ ꯍꯥꯏꯔꯤꯕꯁꯤ ꯍꯥꯏꯕꯗꯤ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯏꯆꯝ ꯆꯝꯅ ꯍꯥꯟꯅ ꯃꯐꯝ ꯑꯁꯤꯗ ꯅꯠꯇ꯭ꯔꯒ ꯃꯐꯝ ꯑꯃꯗ ꯆꯠꯄ ꯇꯥꯔꯒꯗꯤ ꯒꯥꯔꯤ ꯑꯗꯨ ꯇꯞꯅ ꯆꯪꯒꯅꯤ ꯑꯗꯨꯒ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯗꯨꯅ ꯔꯦꯖꯤꯁꯇꯥꯔ ꯑꯃꯨꯛ ꯇꯧꯊꯣꯛ ꯇꯧꯁꯤꯟ ꯇꯧꯗꯨꯅ ꯂꯩꯒꯅꯤ ꯑꯗꯨꯒ ꯃꯤꯁꯛ ꯑꯃꯅ ꯑꯁꯤꯗ ꯂꯩꯔꯦ ꯈꯜꯂꯁꯤ ꯃꯍꯥꯛꯇꯤ ꯅꯨꯡꯇꯤꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯒꯅꯤ ꯑꯗꯨꯅ ꯅꯨꯡꯇꯤꯒꯤ ꯔꯦꯖꯤꯁꯇꯥꯔꯁꯨ ꯁꯥꯏꯟ ꯇꯧꯔꯣꯏ ꯑꯗꯨꯅ ꯑꯩꯁꯨ ꯀꯟꯐꯤꯗꯦꯟꯁ ꯑꯃꯒ ꯂꯣꯏꯅꯅ ꯊꯨꯅ ꯌꯥꯡꯅ ꯒꯥꯔꯤ ꯑꯁꯤ ꯊꯧꯖꯤꯜꯂꯛꯂꯤꯕꯅꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯁꯤꯅꯁꯨ ꯑꯁꯤꯗ ꯂꯩꯕ ꯃꯤꯅꯤ ꯈꯪꯍꯟꯗꯨꯅ ꯆꯪꯂꯛꯂꯤꯕꯅꯤ ꯑꯗꯨꯒ ꯃꯌꯥꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯝꯖꯒꯦ ꯑꯁꯤꯗ ꯃꯈꯣꯏꯅ ꯒꯥꯔꯤ ꯑꯁꯤ ꯆꯪꯂꯛꯄ ꯃꯇꯝꯗ ꯊꯤꯡꯗ꯭ꯔꯤꯕ ꯑꯃꯗꯤ ꯑꯕꯤꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯆꯨꯝꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯁꯤꯅ ꯒꯥꯔꯤ ꯀꯔꯤꯒꯤ ꯈꯥꯝꯗ꯭ꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯃꯈꯥ ꯇꯥꯕ ꯁꯔꯨꯛꯇ ꯁꯣꯏꯗꯅ ꯈꯪꯕꯤꯔꯒꯅꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝ ꯐ꯭ꯂꯦꯠ ꯅꯝꯕꯔ 401ꯗ ꯂꯥꯛꯂꯦ ꯃꯐꯝ ꯑꯁꯤꯗ ꯕꯥꯕꯨ ꯋꯥꯈꯜ ꯊꯥꯗꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯑꯁꯤꯗ ꯉꯛꯂꯤꯕꯗꯤ ꯐ꯭ꯂꯦꯠ ꯑꯁꯤꯗ ꯀꯦꯃꯦꯔꯥ ꯂꯩꯍꯧꯕ ꯑꯗꯨ ꯃꯈꯣꯏꯅ ꯂꯥꯛꯄ ꯑꯁꯤꯗꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯃꯗꯨ ꯎꯕꯗ ꯕꯥꯕꯨ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯉꯁꯥꯏ ꯋꯥꯏꯗꯤ ꯑꯁꯤꯗ ꯂꯩꯍꯧꯕꯅꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯈꯟꯖꯥꯟꯅꯗꯨꯅ ꯂꯩꯔꯦ ꯌꯥꯁꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯁꯨ ꯂꯩꯇꯦ ꯑꯁꯤꯗꯗꯤ ꯅꯪꯒꯤ ꯃꯪꯀꯥꯇꯤ ꯅꯠꯇꯦꯀꯣ ꯕꯥꯕꯨ ꯇꯟꯖꯥ ꯑꯁꯤꯗ ꯐ꯭ꯂꯦꯠ ꯑꯁꯤꯒꯤ ꯊꯣꯡ ꯑꯁꯤ ꯍꯥꯡꯗꯣꯛꯇꯨꯅ ꯃꯃꯥꯡꯗ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯂꯩꯔꯤꯕ ꯑꯍꯜ ꯅꯨꯄꯤ ꯑꯗꯨ ꯊꯣꯔꯛꯂꯦ ꯃꯗꯨ ꯎꯕꯗ ꯕꯥꯕꯨꯗꯤ ꯁꯣꯛ ꯆꯠꯂꯦ ꯃꯁꯤꯗ ꯐꯤꯂꯝ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯗꯁꯨ ꯑꯉꯛꯄ ꯑꯃ ꯐꯥꯎꯍꯜꯂꯤ ꯉꯁꯥꯏ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯂꯩꯔꯨꯔꯕ ꯑꯍꯜ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯑꯃꯨꯛ ꯊꯣꯔꯛꯂꯤꯕꯅꯣ ꯃꯍꯥꯛ ꯀꯔꯝꯅ ꯍꯤꯡꯂꯝꯂꯤꯕꯅꯣ ꯍꯥꯏꯕꯁꯤꯅꯤ ꯑꯁꯦꯡꯕꯗꯤ ꯑꯍꯜ ꯑꯁꯤ ꯁꯤꯕ ꯅꯠꯇꯦ ꯀꯣꯛꯅ ꯇꯥꯁꯤꯟꯈꯤꯕ ꯑꯗꯨꯗ ꯋꯥꯟꯊꯗꯨꯅ ꯂꯩꯕꯅꯤ ꯃꯗꯨꯗ ꯕꯥꯕꯨꯅ ꯑꯍꯜ ꯑꯗꯨꯕꯨ ꯁꯤꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯂꯩꯔꯨꯕ ꯑꯣꯏꯔꯝꯂꯤ ꯃꯁꯤꯗ ꯑꯍꯜ ꯑꯁꯤꯅ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯑꯣꯟꯊꯣꯛꯂꯒ ꯂꯩꯔꯤꯉꯩꯗ ꯕꯥꯕꯨ ꯇꯨꯃꯤꯟꯅ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯄ ꯃꯇꯝꯗꯗꯤ ꯃꯥꯅ ꯋꯥꯟꯊꯗꯨꯅ ꯇꯥꯔꯝꯕ ꯀꯥ ꯑꯗꯨ ꯑꯣꯏꯔꯝꯗ꯭ꯔꯦ ꯃꯤ ꯑꯁꯤꯕ ꯕꯣꯗꯤ ꯑꯗꯨꯁꯨ ꯂꯩꯔꯝꯗ꯭ꯔꯦ ꯃꯍꯥꯛ ꯃꯀꯣꯛ ꯑꯗꯨ ꯄꯨꯡꯉꯥꯎ ꯉꯥꯎꯔꯦ ꯌꯥꯁꯨ ꯑꯃꯗꯤ ꯑꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯕꯣꯗꯤ ꯂꯩꯔꯤꯕ ꯀꯥ ꯑꯗꯨ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯃꯊꯥ ꯑꯃꯨꯛ ꯁꯥꯔꯦ ꯑꯃꯨꯛꯁꯨ ꯑꯕꯤ ꯑꯃꯗꯤ ꯌꯥꯁꯨꯅ ꯇꯞꯅ ꯅꯤꯡꯁꯤꯡꯅꯕ ꯍꯥꯏꯕꯗꯒꯤ ꯕꯥꯕꯨ ꯀꯣꯛ ꯇꯞꯅ ꯊꯥꯗꯔꯛꯄ ꯃꯇꯝꯗ ꯈꯔ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯂꯦ ꯕꯥꯕꯨꯅ ꯆꯦꯟꯊꯣꯔꯛꯄ ꯃꯇꯝꯗ ꯒꯝꯂꯥ ꯑꯃꯗ ꯊꯦꯡꯈꯤꯕꯗꯒꯤ ꯒꯝꯂꯥ ꯑꯗꯨ ꯀꯥꯏꯈꯤꯕꯅꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯌꯥꯝꯅ ꯊꯨꯅ ꯐ꯭ꯂꯣꯔ ꯑꯗꯨꯗ ꯑꯃꯨꯛ ꯆꯦꯟꯈꯠꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯐ꯭ꯂꯦꯠ ꯅꯝꯕꯔ 501ꯒꯤ ꯃꯃꯥꯡꯗ ꯒꯝꯂꯥ ꯑꯗꯨ ꯀꯥꯏꯗꯨꯅ ꯂꯩꯕ ꯊꯦꯡꯅꯔꯦ ꯑꯗꯨꯒ ꯃꯊꯛꯇ ꯑꯃꯨꯛ ꯌꯦꯡꯈꯠꯄ ꯃꯇꯝꯗ CCTV ꯀꯦꯃꯦꯔꯥ ꯑꯗꯨꯁꯨ ꯂꯩꯔꯝꯂꯦ ꯃꯁꯤꯗ ꯐꯤꯂꯝ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯁꯨ ꯆꯃꯝꯅꯍꯜꯂꯤ ꯕꯥꯕꯨ ꯑꯁꯤ ꯐ꯭ꯂꯦꯠ ꯅꯝꯕꯔ 401ꯗ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯋꯥꯟꯊꯈꯤꯕꯅꯤ ꯑꯗꯨꯒ ꯀꯔꯝꯅ ꯐ꯭ꯂꯦꯠ ꯅꯝꯕꯔ 501ꯗ ꯂꯩꯔꯝꯂꯤꯕꯅꯣ ꯃꯁꯤ ꯃꯌꯥꯝ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯊꯔꯛꯄ ꯁꯔꯨꯛꯇ ꯃꯌꯥꯝ ꯁꯣꯏꯗꯅ ꯈꯪꯕꯤꯔꯒꯅꯤ ꯑꯁꯤꯗ ꯆꯪꯁꯤꯟꯗꯨꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯅꯕ ꯇꯧꯔꯤ ꯑꯗꯨꯕꯨ ꯊꯣꯡ ꯑꯗꯨꯗꯤ ꯂꯣꯟꯗꯨꯅ ꯂꯩꯔꯝꯂꯦ ꯌꯥꯁꯨꯅ ꯈꯨꯠꯂꯥꯏ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯍꯥꯡꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯌꯥꯗꯕꯗꯒꯤ ꯑꯕꯤꯅ ꯑꯃꯨꯛ ꯇ꯭ꯔꯥꯏ ꯇꯧꯕꯗꯗꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯄ ꯌꯥꯔꯦ ꯃꯈꯣꯏ ꯑꯍꯨꯝ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯄ ꯃꯇꯝꯗꯗꯤ ꯑꯁꯤꯕ ꯕꯣꯗꯤ ꯑꯗꯨ ꯑꯗꯨꯃꯛ ꯂꯩꯔꯝꯕ ꯊꯦꯡꯅꯔꯦ ꯌꯥꯁꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯁꯤꯗꯤ ꯄꯨꯂꯤꯁ ꯀꯣꯟꯁꯇꯦꯕꯜꯅꯤ ꯃꯥꯗꯤ ꯀꯔꯝꯅ ꯀꯥ ꯑꯁꯤꯗ ꯆꯪꯂꯛꯇꯨꯅ ꯁꯤꯔꯤꯕꯅꯣ ꯃꯁꯤꯗ ꯑꯃꯨꯛ ꯕꯥꯕꯨ ꯅꯤꯡꯁꯤꯡꯂꯛꯏ ꯃꯥꯅ ꯏꯍꯥꯟ ꯍꯥꯟꯅ ꯐ꯭ꯂꯦꯠ ꯑꯁꯤꯒꯤ ꯂꯤꯐꯇ ꯂꯥꯛꯄꯗ ꯊꯦꯡꯅꯈꯤꯕꯗꯨ ꯌꯥꯁꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ ꯊꯕꯛ ꯑꯗꯨ ꯍꯥꯟꯅ ꯇꯧꯁꯤ ꯑꯩꯈꯣꯏ ꯍꯥꯟꯅ ꯗꯤꯂꯤꯚꯔꯤꯒꯤ ꯄꯣꯠ ꯆꯩ ꯑꯗꯨ ꯊꯤꯅꯕ ꯇꯧꯁꯤ ꯅꯪꯒꯤ ꯕꯦꯒꯇ ꯍꯥꯞꯈꯤꯕꯁꯤꯡ ꯑꯗꯨ ꯑꯁꯤꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝ ꯈꯥꯏꯗꯣꯛꯅꯗꯨꯅ ꯊꯤꯕ ꯍꯧꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯊꯦꯡꯅꯔꯝꯗꯦ ꯌꯥꯁꯨꯅ ꯁꯨꯝ ꯆꯪꯂꯛꯄꯗ ꯑꯔꯣꯟꯕ ꯊꯣꯡ ꯑꯃ ꯊꯦꯡꯅꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯂꯦ ꯑꯗꯨ ꯎꯕꯗ ꯃꯈꯣꯏꯗꯤ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯐꯝ ꯑꯁꯤꯗ ꯅꯤꯁꯥꯒꯤ ꯄ꯭ꯔꯗꯛ ꯀꯌꯥ ꯑꯃ ꯁꯦꯝꯗꯨꯅ ꯂꯩꯔꯝꯂꯦ ꯑꯁꯦꯡꯕꯗꯤ ꯃꯐꯝ ꯑꯁꯤ ꯂꯦꯞ ꯑꯃꯅꯤ ꯃꯐꯝ ꯑꯁꯤꯗ ꯒꯟꯖꯥ ꯗ꯭ꯔꯒ ꯁꯦꯝꯗꯨꯅ ꯌꯣꯟꯕꯒꯤ ꯊꯕꯛ ꯆꯠꯊꯕꯅꯤ ꯃꯈꯣꯏꯅ ꯁꯨꯝ ꯌꯦꯡꯂꯛꯄ ꯑꯁꯤꯗ ꯈꯨꯠ ꯑꯃ ꯈꯪꯍꯧꯗꯅ ꯌꯥꯁꯨꯒꯤ ꯈꯣꯡꯅ ꯄꯥꯏꯔꯛꯂꯝꯃꯤ ꯈꯨꯠ ꯑꯁꯤ ꯑꯇꯩ ꯀꯅꯥꯒꯤꯁꯨ ꯅꯠꯇꯦ ꯕꯥꯕꯨꯅ ꯑꯍꯥꯟꯕ ꯆꯪꯂꯛꯄ ꯑꯗꯨꯗ ꯑꯦꯛꯁꯤꯗꯦꯟ ꯇꯧꯁꯤꯜꯂꯝꯕ ꯅꯨꯄꯤ ꯑꯗꯨꯅꯤ ꯅꯨꯄꯤ ꯑꯁꯤ ꯂꯦꯞ ꯑꯁꯤꯗ ꯋꯥꯟꯊꯗꯨꯅ ꯂꯩꯕꯅꯤ ꯕꯥꯕꯨꯅꯁꯨ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯏ ꯀꯣꯟꯁꯇꯦꯕꯜ ꯑꯗꯨꯅ ꯐꯣꯟꯗ ꯍꯥꯏꯈꯤꯕ ꯑꯗꯨ ꯇꯦꯖꯁ꯭ꯋꯤ ꯑꯦꯗ꯭ꯔꯦꯁ
verification tawba lakpani amuksu babu wakhal thadarai Tejaswidi flat number 503 ni aduga flat number 501 da kaidoribano haiduna yasuna mu hairei constable asidi 503 da chatkadabani hairaga 501 da karamna siribano aduga flat asina kanagino babu amuksu nisinglai Rabi kauba miyo yama thengnakiba du mahak flat number 501 da lai haikibani babu na hairei asaina tawairamgani constable asi Rabi na tawriba thabak sing asi lep asigi maramna khanglamgani aduna Rabi gi manak asida lakwa matamda Rabi na thabak sing asi khangdanaba haiduna constable asibu hat poiramgani aduga Rabi na tawriba sing asi nupi asina muk ubadagi nupi asibu hatle haiduna thamlamba oiramgani adubu nupi asidi wan thaduna hingaw oiramgani yasuna mu hairei Rabi na nupi asibu halamriba karigino abina mu hairagli asengbadi Rabi na makhoi anibu halaga babu da makhoi anibu hatpagi maral thangjindaba tawwa plan ni aduna babu gyan tadana leiringaida flat number 401 dagi flat number 501 da puraklibani nupi asi hatke tawringaida babu gyan laktuna chatkhibadagi nupi asi hattana atopa plan amamuk tawnaba chatkhibo oiramgani tanja asida yasu ising kanna khauranglakpadagi ka aduda ising thirakpa matamda fridge ama thengduna hangdokpa matamdadi angakpa haibadu oire mata natana filam jingliba khoisu gyan mamle Rabi hariba nupa asi bhakchang oina fridge manung asida yauduna leramle ngasaidagi hainariba tawnariba mayam asi onna tainabada punamak oihalle punamak asi kanana tawribano mastermind asi kanano killer asi kanano karigidamak thabak sing asi tawribano masi ubada makhoi matha saba haibadu oire Rabi di siduna leramle killer asi Rabi natrabadi kana oiga tawribano aduga babu gi lehauba posai adusu phangle yasuna mu hairei phare punamak toklasi aikhoi haujikti pochai su loina phangle aduna yamna thuna mafam asidagi chatkrasi babuna mu hairei ngaikho thabak sing asi kanana tawribano haibadu aikhoi sengna khangnokisi wahi asi tabada yasu amadi abi makhoi ani di pakhatpana loire babuna makha tarakli abi CCTV ki footage sing adu phanglabra abina ka asidadi computer gumba kari gumba amata leite mapalda leriba camera asisu mising ki hanaba thamba mali hairei babu na mu hairei fare nang mafam asida lengdana leramu masi haiduna babu amadi yasu mapanda tholakle yasu na hanglai aikhoina chaliba si kadaidano babu na CCTV footage yengba chalibani yasu na mu kari footage no babu na barum da camera thamlamliba du aina lathopani aduga aigi pocket ta hapkibani asengbadi mana camera adu puraklaba matungda phamung makhada hippa aduda yasuna phone tawrakpa aduda phone adu lautholakpada camera adu nakanna takhibani aduga madi kok ngawkhalakpana gyan takhidabani aduna security asigi manakta laktuna spy camera adugi footage hangba laklibani maramdi flat number 401 dagi mabu karamna flat number 501 da puraklibano haibadu khangnaba aduna spy camera adugi footage pina bairami ahanbada security aduna khangsinnadaba saduna yaramde maramdi mana tawkhiba mayam adu amuk saphonglakadra haiduna amuksu hairei ai aduguma thabak tawkhiba leite masida security asibu khara phu chaiduna dap tawbadagi mahaksu hairaklami camera adugi manungda memory ama yawbani aduga aduda namliba video sing adu store tawduna yawbani memory adu hana thidaba yaroi hairei masidagi makhoi ahum flat number 401 da laklami security asina madam makhoi ani asi plumber ni ai plumber sing asi baru madu semnaba puraklibani moina sawara du soidana yanaba semgani adubu makhoi changlakpa asida ngasagi ahal adu su leramle babudi ahal asina udanaba haiduna lairi laibakna pharibadi ahal asina mabu sak laksin bangamdre ahalgi matam moibana asidagi babu mana hiblamba phamung makha aduda changduna yengba matamdadi spy camera adu taduna leramle yamna thuna memory card adubu lauthokutuna magi phone hapchilami masidagi makhoi chatnabagi damak thorakle aduga yasuna nupi asigi manakta changlaktuna camera adubu pidun hairei masi spy camera ni nakhoi gi barum da security adun thamlambani masi tabada nupi adu sauna security adu rejenglei babu amadi yasusu video adubu yenglei mabu flat number 401 dagi 501 da puramliba nupa asi atai kana sunate Rabi hariba miyo asi oiduna leramle
ꯑꯗꯨꯕꯨ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯣꯏꯗꯅ ꯔꯦꯀꯣꯔꯗ ꯑꯁꯤ ꯆꯞꯄꯅ ꯌꯦꯡꯕ ꯌꯥꯗ꯭ꯔꯦ ꯃꯈꯥ ꯇꯥꯅ ꯃꯈꯣꯏ ꯑꯅꯤ ꯐ꯭ꯂꯦꯠ ꯅꯝꯕꯔ 501ꯗ ꯂꯥꯛꯄ ꯑꯁꯤꯗ ꯅꯨꯄꯥ ꯑꯃ ꯀꯅꯥꯒꯨꯝꯕ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ ꯅꯨꯄꯥ ꯑꯁꯤꯒꯤ ꯕꯦꯒꯁꯨ ꯃꯈꯥꯗ ꯇꯥꯗꯨꯅ ꯂꯩꯔꯝꯂꯦ ꯕꯥꯕꯨꯅ ꯎꯕꯗꯒꯤ ꯕꯦꯒ ꯑꯗꯨꯕꯨ ꯂꯧꯈꯠꯇꯨꯅ ꯄꯤꯒꯗꯕꯒꯤ ꯇꯧꯔꯤ ꯅꯨꯄꯥ ꯑꯁꯤꯅ ꯐꯣꯟ ꯑꯗꯨꯗ ꯍꯥꯏꯔꯤ ꯑꯩꯒꯤ ꯃꯤꯡ ꯇꯦꯖꯁ꯭ꯋꯤ ꯊꯣꯇꯥ ꯀꯧꯏ ꯑꯩ ꯐ꯭ꯂꯦꯠ ꯅꯝꯕꯔ 503ꯗ ꯂꯩꯕꯅꯤ ngasi ayuk asi constable ama address verification taunaba laklambani adubu verification taudana hankhre please address verification adu khara thuna process tawbiu aigi passport thuna lawdaba yadabani tejaswi thota gi mingasi tabada babu angakpa haibadu oire babu na khalubana tejaswi hari basi gyan mangduna plate number 501 da lehoriba nupi adugi mingni khalubani aduga nupa asi oiduna leramle aduga ikhoida karigumba masu khangalagli ayukta nupi asina accident tawba duda tejaswi thaba envelope ama khunkhibadu magi mangla liba tejaswi thota haiba nupa asigi tarakpa oiramli masidagi babu nupa asigi bag asisu amuk hangdoktuna yengba matamdasu ID da tejaswi thaduna leramle aduga yamna thuna plate number 501 da lakpa matamdadi nupi adusu gyan laktuna lerambadagi siara amada pusinduna wahang hangadabagi tawri babu na hanglai hayu nangi ming kari kawano aduga rabi hari bumyo asiga nanga kari mari lenabano nupi asina aigi ming maira kawi ai drug supplier amani tha kharagi mamangda rabi aigi nakta lai aduga man hairai aingonda pot khara lei aduna aige punna thabak tawminasi haiduna adugi matungda magi pot sing adu aigi customer singda piba matamda rabi gi pot sing adu makhoina pamle matam adudagi aikhoi ani punduna thabak punna tawminarakpani madugi matungda rabina pot khara thilaktuba leibani adubu mana puraktabadagi madugi damak ai oina mafam asida lawba lakpani aduga aina pot sing adu lawnabagi damak 50 lakh ama su pire asida aikhoi ani su ngaihak punduna ngauminare aina kanna nisan nungai khalakpagi tanja asida thong bel su kanna khonglai aduga rabina thong adu hangdokpa matamda constable Banerjee kauba ama lai mana hairami ai flat number 503 da tejaswi thota kauba magi passport verification gi damak lakpani aduga witness oinaba mi ama darkar tabadagi asomgi signature lawjage tawani wahi asida rabi di police oibana masa asi leifam khangre adubu Banerjee na namduna car da changlakle aduga form adubu melami aduga leithorakpada rabi gi natonda powder khara pakle badu ubada constable asi su khangle rabi asi drug sijinaba miyoi amani haiba masidagi Banerjee na takhallaktuna drug asigi maramda rabi da hanglakpadagi rabi na wari adu nathaiduna khumnaba honai tanja asida ka manung lomdagi thong hangdokpagi makhol ama Banerjee na takhibadagi mahak su sanglai makhol asi Banerjee lakpa sida mairana secret room ama oiriba lab asida changduna leibani maduda thong adu hangmada makhol adu thokibani masida sum thirakpa matamda constable Banerjee su secret ka adu khangle aduna mahak su ka manung aduda changlakle adubu tawramlibe mayam asi ubada mahak ti angak pa haibadu oire aduga Banerjee na su mairabu uthokre mairadi kanna ngautuna leiri masida labina Banerjee ki thapak sing asi mathi phongbidana ba haiduna kanna request torami rabina haimen badagi aroibada Banerjee na hairai phare phare asaina tawrasi aingona 30 lakh pirao adu oiba taragadi ai tawriba sing asi kanada su hairoi aduga maira sidi ai pukhrage ai ma phanglabadi promotion di soiraroi maira hairiba nupi asi nisala lonbada maming chatpa nupi amasu oiduna leramle mahakpu police na phanaba kanna tanaba oiramli asumna wari saduna leiringaida maira na tungdagi changlaktuna Banerjee gi ngakta chopstick ama paiduna thinjilami masida Banerjee yamna sauna onthoraktuna hairai nang police amada khut tharaba phare nakhoi leiramu aina kaidorpuni yengu haiduna haifet chalamlaga long hai thakiduna constable Banerjee mafam aduda sire rabina tawriba mawang adu ubada akiba amadi pakhatpana masa adu nikle tanja asimaktada mapandagi thongi bel amasu amuk khinglakli masida rabina yamna pakhatna thong adu tapna hangdorakpa matamda flat number 401 gi nupi adu rabi unaba lakpoiramli nupi asin hairai ai ganja khara pami nangsu aiga loinana aikhoida chalusi punna enjoy tawrusi haiduna adubu rabina hairami matang sade
ꯀꯣꯟꯅ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯁꯤꯅ ꯌꯥꯔꯝꯗꯦ ꯃꯗꯨꯗꯒꯤ ꯅꯨꯄꯤ ꯑꯁꯤꯅ ꯅꯝꯗꯅ ꯐ꯭ꯂꯦꯠ ꯅꯝꯕꯔ 401ꯗ ꯂꯥꯛꯂꯦ ꯁꯤꯟ ꯑꯁꯤꯒꯤ ꯃꯇꯨꯡꯗꯗꯤ ꯃꯃꯥꯡꯗꯁꯨ ꯃꯌꯥꯝ ꯈꯪꯕꯤꯈ꯭ꯔꯕ ꯑꯗꯨꯅꯤ ꯃꯩꯔꯥꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯂꯤ ꯑꯩꯗꯤ ꯉꯥꯎꯕ ꯍꯦꯟꯃꯟꯈꯤꯕꯅ ꯒ꯭ꯌꯥꯟ ꯑꯃꯠꯇ ꯇꯥꯗ꯭ꯔꯦ ꯑꯗꯨꯗ ꯇꯨꯡꯗꯒꯤ ꯀꯅꯥꯅꯣ ꯑꯃꯅ ꯀꯣꯛꯇ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯊꯣꯝꯂꯛꯄꯗꯒꯤ ꯑꯩ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯀꯔꯤ ꯇꯧꯈꯤꯕꯅꯣ ꯔꯕꯤ ꯀꯅꯥꯅ ꯍꯥꯠꯄꯅꯣ ꯑꯩ ꯀꯔꯤꯁꯨ ꯈꯪꯗ꯭ꯔꯦ ꯑꯗꯨꯅ ꯄ꯭ꯂꯤꯖ ꯑꯩꯕꯨ ꯑꯃꯨꯛꯇ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯥꯗꯣꯛꯄꯤꯌꯨ ꯅꯈꯣꯏꯅ ꯄꯥꯝꯕ ꯄꯩꯁꯥ ꯀꯌꯥꯅꯣ ꯑꯩ ꯂꯣꯏꯅ ꯄꯤꯒꯦ ꯑꯁꯨꯝꯅ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯇꯝꯂꯤ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯇꯥꯕꯗ ꯕꯥꯕꯨ ꯁꯥꯎꯕꯅ ꯂꯣꯏꯔꯦ ꯑꯗꯨꯒ ꯌꯥꯝꯅ ꯊꯨꯅ ꯕ꯭ꯔꯦꯆꯥꯟ ꯑꯃ ꯄꯥꯏꯗꯨꯅ ꯁꯠ ꯂꯩꯊꯣꯔꯛꯂꯒ ꯑꯕꯤꯒꯤ ꯀꯣꯛꯇ ꯑꯣꯏꯅ ꯊꯣꯝꯖꯤꯜꯂꯛꯏ ꯃꯁꯤ ꯎꯕꯗ ꯌꯥꯁꯨꯗ ꯅꯠꯇꯅ ꯐꯤꯂꯝ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯁꯨ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯗꯨꯕꯨ ꯃꯈꯥ ꯀꯔꯤ ꯑꯣꯏꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯃꯤꯟꯅꯁꯤ ꯃꯁꯤꯗ ꯐ꯭ꯂꯥꯁꯕꯦꯛ ꯑꯃ ꯎꯍꯜꯂꯛꯂꯤ ꯉꯁꯥꯏ ꯌꯥꯁꯨ ꯑꯃꯗꯤ ꯕꯥꯕꯨ ꯁ꯭ꯄꯥꯏ ꯀꯦꯃꯦꯔꯥꯒꯤ ꯚꯤꯗꯤꯑꯣ ꯑꯗꯨ ꯌꯦꯡꯕ ꯃꯇꯝꯗ ꯚꯤꯗꯤꯑꯣ ꯑꯗꯨ ꯂꯣꯏꯗꯅ ꯆꯞꯂꯒ ꯂꯩꯈꯤꯕꯅꯤ ꯑꯗꯨꯕꯨ ꯌꯥꯁꯨꯅ ꯃꯥꯡꯗ ꯆꯠꯈ꯭ꯔꯤꯉꯩꯗ ꯚꯤꯗꯤꯑꯣ ꯑꯗꯨ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯌꯥꯔꯛꯇꯨꯅ ꯕꯥꯕꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯚꯤꯗꯤꯑꯣ ꯑꯗꯨꯗ ꯑꯕꯤ ꯌꯥꯎꯗꯨꯅ ꯂꯩꯔꯝꯂꯦ ꯉꯁꯥꯏꯗꯒꯤ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯑꯕꯤꯅ ꯗ꯭ꯔꯃꯥ ꯁꯥꯟꯅꯕ ꯉꯛꯇ ꯑꯣꯏꯔꯝꯂꯦ ꯚꯤꯗꯤꯑꯣ ꯑꯗꯨ ꯕꯥꯕꯨꯅ ꯌꯥꯁꯨꯗ ꯌꯦꯡꯍꯜꯂꯦ ꯃꯗꯨ ꯎꯕꯗ ꯌꯥꯁꯨꯁꯨ ꯉꯛꯄꯅ ꯂꯣꯏꯔꯦ ꯑꯗꯨꯒ ꯌꯥꯁꯨꯅ ꯑꯕꯤꯗ ꯍꯪꯂꯛꯏ ꯅꯪꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯀꯩꯗꯧꯔꯝꯂꯤꯕꯅꯣ ꯃꯁꯤꯗ ꯑꯕꯤꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯕ ꯍꯧꯔꯛꯂꯦ ꯊꯥ 6ꯀꯤ ꯃꯃꯥꯡꯗꯒꯤ ꯑꯩ ꯑꯃꯗꯤ ꯔꯥꯕꯤ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯗꯨꯅ ꯗ꯭ꯔꯒꯁꯤꯡ ꯑꯁꯤ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯍꯧꯈꯤꯕꯅꯤ ꯑꯗꯨꯒ ꯔꯕꯤꯅ ꯇꯧꯔꯤꯕ ꯑꯁꯤꯅ ꯗ꯭ꯔꯒ ꯑꯁꯤꯕꯨ ꯁꯞꯄ꯭ꯂꯥꯏꯌꯔ ꯇꯧꯕꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯊꯕꯛꯅ ꯂꯦꯕ ꯑꯁꯤꯗ ꯗ꯭ꯔꯒ ꯁꯦꯝꯕꯅꯤ ꯅꯈꯣꯏ ꯑꯅꯤꯅ ꯊꯕꯛ ꯆꯠꯈ꯭ꯔꯤꯉꯩꯗ ꯑꯩꯁꯨ ꯅꯨꯡꯇꯤꯒꯤ ꯑꯁꯤꯗ ꯂꯥꯛꯏ ꯑꯗꯨꯒ ꯗ꯭ꯔꯒꯁꯤꯡ ꯑꯁꯤ ꯁꯦꯝꯕ ꯂꯣꯏꯔꯒ ꯑꯃꯨꯛ ꯍꯜꯂꯛꯏ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯂꯤ ꯑꯗꯨꯕꯨ ꯉꯁꯤ ꯑꯩꯅ ꯐ꯭ꯂꯦꯠ ꯑꯁꯤꯗ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯑꯩꯁꯨ ꯎꯔꯦ ꯀꯟꯁꯇꯦꯕꯜ ꯕꯦꯅꯔꯖꯤ ꯑꯗꯨ ꯁꯤꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯒ ꯁꯄ꯭ꯂꯥꯏꯒꯤ ꯊꯕꯛꯇꯤ ꯔꯕꯤꯅ ꯌꯦꯡꯁꯤꯟꯕꯅꯤ ꯑꯗꯨꯅ ꯃꯩꯔꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯑꯩꯗꯤ ꯈꯪꯗꯦ ꯑꯗꯨꯕꯨ ꯃꯩꯔꯥ ꯑꯗꯨ ꯂꯩꯕ ꯑꯩꯅ ꯎꯕꯗꯒꯤ ꯑꯩꯗꯤ ꯀꯟꯁꯇꯦꯕꯜ ꯑꯁꯤꯕꯨ ꯃꯥꯅ ꯍꯥꯠꯂꯤꯕꯅꯤ ꯈꯟꯗꯨꯅ ꯃꯥꯒꯤ ꯃꯀꯣꯛꯇ ꯑꯩꯅ ꯊꯣꯝꯗꯠꯇꯨꯅ ꯃꯥꯕꯨ ꯋꯥꯟꯊꯍꯟꯕꯅꯤ ꯃꯁꯤꯗꯒꯤ ꯑꯩꯅ ꯔꯕꯤꯕꯨ ꯑꯃꯨꯛ ꯀꯣꯜ ꯇꯧꯗꯨꯅ ꯐ꯭ꯂꯦꯠ ꯑꯁꯤꯗ ꯑꯃꯨꯛ ꯀꯧꯔꯦ ꯔꯕꯤꯁꯨ ꯂꯥꯛꯂꯗꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯑꯩꯉꯣꯟꯗ ꯇꯝꯂꯦ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯗ꯭ꯔꯒꯁꯤꯡ ꯑꯃꯗꯤ ꯃꯩꯔꯥꯅ ꯄꯥꯏꯔꯤꯕ ꯄꯩꯁꯥꯁꯤꯡ ꯑꯁꯤ ꯄꯨꯗꯨꯅ ꯆꯦꯟꯅꯕ ꯋꯥꯔꯤ ꯈꯟꯅꯔꯦ ꯇꯟꯖꯥ ꯑꯁꯤꯃꯛꯇꯗ ꯑꯩꯒꯤ ꯐꯣꯟꯗ ꯋꯥꯆꯞ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯃ ꯂꯥꯛꯏ ꯑꯩꯅ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯅꯪꯒꯤ ꯃꯦꯁꯦꯖ ꯒ꯭ꯔꯨꯞꯇ ꯂꯥꯛꯄ ꯊꯦꯡꯅꯔꯦ ꯐ꯭ꯂꯦꯠ 401ꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯊꯣꯛꯂꯦ ꯍꯥꯏꯗꯨꯅ ꯔꯕꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯐ꯭ꯂꯦꯠ ꯅꯝꯕꯔ 401ꯗꯗꯤ ꯍꯧꯖꯤꯛꯇ ꯑꯩ ꯑꯗꯨꯗ ꯂꯩꯕ ꯅꯨꯄꯤ ꯑꯗꯨꯒ ꯒꯟꯖꯥ ꯊꯛꯃꯤꯟꯅꯔꯨꯏ ꯅꯨꯄꯤ ꯑꯗꯨꯁꯨ ꯀꯟꯅ ꯉꯥꯎꯍꯧꯔꯤꯕꯅꯤ ꯑꯣ ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯤꯡꯁꯤꯡꯂꯛꯂꯦ ꯅꯨꯄꯤ ꯑꯗꯨꯒꯤ ꯀꯥꯒꯤ ꯐꯃꯨꯡ ꯃꯈꯥꯗ ꯅꯨꯄꯥ ꯑꯃ ꯂꯩꯍꯧꯕꯗꯧꯅ ꯇꯧꯏ ꯑꯩꯁꯨ ꯈꯔ ꯉꯥꯎꯈꯠꯂꯛꯄ ꯇꯟꯖꯥ ꯑꯣꯏꯕꯅ ꯃꯨꯟꯅ ꯌꯦꯡꯍꯧꯗꯕꯅꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯐ꯭ꯂꯦꯠ ꯅꯝꯕꯔ 401ꯗ ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯕꯥꯕꯨ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯕ ꯊꯦꯡꯅꯔꯦ ꯑꯗꯨꯒ ꯕꯥꯕꯨꯕꯨ ꯗꯤꯂꯤꯚꯔꯤ ꯕꯦꯒ ꯑꯗꯨꯗ ꯍꯥꯞꯆꯤꯜꯂꯦ ꯑꯗꯨꯗ ꯌꯥꯎꯔꯝꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨꯁꯨ ꯄꯨꯗꯨꯅ ꯂꯥꯛꯂꯦ ꯃꯁꯤꯗꯒꯤ ꯑꯕꯤꯁꯨ ꯚꯤꯗꯤꯑꯣ ꯑꯗꯨꯗ ꯌꯥꯎꯈ꯭ꯔꯤꯕꯅꯤ ꯑꯕꯤꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯂꯤ ꯑꯩꯅ ꯅꯪꯕꯨ ꯄꯨꯔꯛꯇꯨꯅ ꯑꯁꯤꯕ ꯀꯟꯁꯇꯦꯕꯜ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯊꯝꯂꯝꯕꯅꯤ ꯃꯔꯝꯗꯤ ꯄꯨꯂꯤꯁ ꯀꯟꯁꯇꯦꯕꯜ ꯑꯁꯤꯕꯨ ꯅꯪꯅ ꯍꯥꯠꯄ ꯃꯥꯟꯅꯕ ꯑꯗꯨꯒ ꯊꯕꯛꯁꯤꯡ ꯑꯗꯨ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯔꯕꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯕꯤ ꯅꯪꯅ ꯈꯜꯂꯤꯕꯁꯤ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯑꯅꯤ ꯑꯁꯤꯗꯒꯤ ꯆꯦꯟꯈ꯭ꯔꯕꯗꯤ ꯃꯤꯍꯥꯠꯄ ꯑꯁꯤ ꯑꯩꯈꯣꯏꯅꯤ ꯈꯪꯂꯔꯣꯏ ꯈꯜꯂꯤꯕ꯭ꯔꯥ ꯑꯩꯅ ꯈꯟꯕꯗ ꯑꯁꯤ ꯄꯨꯝꯅꯃꯛ ꯑꯣꯏꯔꯣꯏ ꯄꯨꯂꯤꯁꯅ ꯁꯣꯏꯗꯅ ꯄꯨꯝꯅꯃꯛ ꯈꯪꯒꯅꯤ ꯃꯔꯝꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯈꯪꯕꯅꯤ ꯑꯩ ꯑꯁꯤꯒꯤ ꯐ꯭ꯂꯦꯠ ꯑꯁꯤꯗ ꯂꯩ ꯍꯥꯏꯕꯁꯤ ꯑꯗꯨꯒ ꯐ꯭ꯂꯦꯠꯀꯤ ꯗꯣꯀꯨꯃꯦꯟꯁꯤꯡꯗꯁꯨ ꯑꯩꯒꯤ ꯐꯣꯇꯣ ꯌꯥꯎꯕꯅꯤ ꯑꯗꯨꯅ ꯄꯨꯂꯤꯁꯁꯤꯡꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯊꯤꯔꯛꯀꯅꯤ ꯃꯁꯤꯗ ꯔꯕꯤꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯇꯥꯕꯗ ꯑꯩꯗꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ ꯑꯗꯨꯅ ꯑꯩꯅ ꯃꯥꯕꯨꯁꯨ ꯃꯈꯨꯔꯤ ꯑꯗꯨ ꯃꯦꯠꯊꯠꯇꯨꯅ ꯃꯥꯕꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯍꯥꯠꯇꯣꯛꯂꯦ ꯔꯕꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯑꯩꯅ ꯐ꯭ꯔꯤꯖ ꯃꯅꯨꯡꯗ ꯍꯥꯞꯆꯤꯜꯂꯝꯕꯅꯤ ꯑꯩꯁꯨ ꯄ꯭ꯂꯥꯟ ꯑꯃꯗꯤ ꯇꯧꯔꯦ ꯄꯩꯁꯥꯁꯤꯡ ꯑꯁꯤ ꯗꯤꯂꯤꯚꯔꯤ ꯕꯦꯒ ꯑꯁꯤꯗ ꯂꯣꯏꯅ ꯍꯥꯞꯇꯨꯅ ꯄꯨꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯑꯗꯨꯅ ꯄꯩꯁꯥꯁꯤꯡ ꯑꯁꯤ ꯑꯩꯅ ꯂꯣꯏꯅ ꯕꯦꯒ ꯑꯗꯨꯗ ꯍꯥꯞꯆꯤꯜꯂꯦ ꯑꯗꯨꯒ ꯗ꯭ꯔꯒꯁꯤꯡ ꯑꯗꯨꯁꯨ ꯄꯨꯒꯦ ꯈꯜꯂꯛꯇꯨꯅ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯗ꯭ꯔꯒꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯅꯪꯗꯤ ꯒ꯭ꯌꯥꯟ ꯂꯥꯛꯇꯨꯅ ꯄꯩꯁꯥ ꯍꯥꯞꯈꯤꯕ ꯕꯦꯒ ꯑꯗꯨ ꯅꯪꯒꯤ ꯗꯤꯂꯤꯚꯔꯤꯒꯤ ꯄꯣꯠꯆꯩ ꯌꯥꯎꯔꯤꯕꯅꯤ ꯈꯟꯗꯨꯅ ꯄꯨꯗꯨꯅ ꯆꯠꯈꯤꯗꯨꯅ ꯂꯩꯔꯝꯂꯦ ꯑꯁꯨꯝꯅ ꯑꯩꯒꯤ ꯄ꯭ꯂꯥꯟꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯀꯥꯏꯈꯤꯕꯅꯤ ꯑꯗꯨꯅ ꯑꯩꯁꯨ ꯊꯨꯅ ꯑꯩꯈꯣꯏꯒꯤ ꯕꯔꯥꯒꯤ ꯀꯥ ꯑꯗꯨꯗ ꯂꯥꯛꯄꯅꯤ ꯅꯪ ꯁꯣꯏꯗꯅ ꯂꯥꯛꯂꯒꯅꯤ ꯈꯟꯗꯨꯅ ꯑꯗꯨꯒ ꯌꯥꯝꯅ ꯊꯨꯅ ꯑꯩꯁꯨ ꯀꯥ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯅꯪꯁꯨ ꯕꯦꯒ ꯑꯗꯨ ꯄꯥꯏꯗꯨꯅ ꯂꯩꯔꯝꯂꯦ ꯑꯗꯨꯗꯒꯤ ꯅꯪꯅ ꯕꯦꯒ ꯑꯗꯨꯗꯒꯤ ꯄꯩꯁꯥ ꯃꯌꯥꯝ ꯑꯗꯨ
ꯍꯩꯊꯔꯛꯄ ꯎꯕꯗ ꯑꯩ ꯄ꯭ꯂꯥꯟ ꯑꯃꯃꯨꯛ ꯁꯤꯜꯂꯦ ꯄꯩꯁꯥꯁꯤꯡ ꯑꯁꯤ ꯑꯃꯨꯛ ꯊꯝꯂꯨꯔꯁꯤ ꯑꯗꯨꯒ ꯅꯪꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯂꯧꯁꯤ ꯍꯥꯏꯗꯨꯅ ꯃꯁꯤꯗ ꯉꯁꯥꯏ ꯑꯕꯤꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯃꯥꯒꯤ ꯄ꯭ꯂꯥꯟ ꯉꯛꯇ ꯑꯣꯏꯔꯝꯂꯦ ꯃꯁꯤꯗ ꯋꯥꯔꯤ ꯑꯃꯁꯨ ꯑꯩꯈꯣꯏꯗ ꯈꯪꯍꯜꯂꯛꯂꯤ ꯉꯁꯥꯏ ꯑꯕꯤ ꯌꯥꯁꯨ ꯑꯃꯗꯤ ꯕꯥꯕꯨ ꯃꯈꯣꯏ ꯑꯍꯨꯝ ꯀꯝꯄ꯭ꯂꯦꯛꯁ ꯑꯗꯨꯗ ꯒꯥꯔꯤ ꯀꯟꯅ ꯊꯧꯖꯤꯜꯂꯛꯈꯤꯕꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯗꯨꯅ ꯐꯥꯈꯤꯗꯕ ꯑꯗꯨ ꯑꯕꯤꯅ ꯋꯥꯔꯤ ꯈꯔ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯗꯨꯅ ꯍꯥꯏꯖꯤꯟꯕꯅꯤ ꯑꯁꯦꯡꯕꯗꯤ ꯑꯕꯤꯅ ꯃꯃꯥꯟꯅꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯊꯧꯗꯨꯅ ꯂꯥꯛꯈꯤꯕ ꯒꯥꯔꯤ ꯑꯗꯨ ꯔꯕꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ ꯑꯗꯨꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯗꯨꯅ ꯒꯥꯔꯤ ꯑꯗꯨ ꯃꯁꯛ ꯈꯪꯕꯅ ꯐꯥꯈꯤꯗꯕ ꯑꯣꯏꯔꯝꯂꯤ ꯔꯕꯤꯗꯤ ꯀꯝꯄ꯭ꯂꯦꯛꯁ ꯑꯁꯤꯒꯤ ꯐ꯭ꯂꯦꯠꯇ ꯂꯩꯕꯅꯤꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯅꯁꯨ ꯃꯥꯕꯨ ꯃꯁꯛ ꯈꯪꯉꯤ ꯑꯗꯨꯅ ꯃꯥꯒꯤ ꯒꯥꯔꯤꯕꯨꯁꯨ ꯈꯪꯉꯤ ꯑꯗꯨꯒ ꯐ꯭ꯂꯦꯠ ꯌꯧꯔꯛꯄ ꯃꯇꯝꯗ ꯑꯃꯨꯛꯁꯨ ꯐ꯭ꯂꯦꯠ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯄ ꯌꯥꯈꯤꯗꯕ ꯑꯗꯨ ꯑꯕꯤꯅ ꯃꯉꯣꯟꯗ ꯁꯣ ꯑꯗꯨ ꯂꯩꯕꯅ ꯃꯥꯅ ꯍꯥꯡꯗꯣꯛꯄ ꯑꯣꯏꯔꯝꯂꯤ ꯑꯃꯨꯛꯁꯨ ꯑꯕꯤꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯅ ꯈꯜꯂꯨꯕꯅ ꯅꯪ ꯑꯁꯤꯗ ꯂꯥꯛꯂꯒ ꯅꯪꯒꯤ ꯄꯣꯠꯆꯩ ꯈꯛ ꯄꯨꯔꯒ ꯆꯠꯈꯤꯒꯅꯤ ꯈꯜꯂꯝꯕꯅꯤ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯑꯣꯟꯅ ꯇꯩꯅꯅ ꯇꯧꯔꯛꯂꯦ ꯑꯕꯤꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯇꯥꯕꯗ ꯕꯥꯕꯨ ꯁꯥꯎꯕꯅ ꯂꯣꯏꯔꯦ ꯑꯗꯨꯅ ꯂꯦꯞ ꯑꯗꯨꯕꯨ ꯊꯨꯒꯥꯏꯕ ꯍꯧꯔꯛꯂꯦ ꯕꯥꯕꯨꯅ ꯑꯁꯨꯝ ꯊꯨꯒꯥꯏꯔꯛꯄ ꯑꯁꯤꯗ ꯀꯟꯇꯦꯅꯔ ꯑꯃꯗ ꯄꯥꯟꯗꯨꯅ ꯂꯤꯛ ꯑꯣꯏꯔꯦ ꯑꯗꯨꯕꯨ ꯕꯥꯕꯨꯗꯤ ꯀꯔꯤꯁꯨ ꯈꯪꯂꯝꯗꯦ ꯑꯕꯤꯅꯗꯤ ꯎꯔꯝꯃꯤ ꯑꯗꯨꯅ ꯁꯦꯝꯒꯦ ꯍꯥꯏꯗꯨꯅ ꯆꯪꯂꯛꯄ ꯃꯇꯝꯗ ꯕꯥꯕꯨꯅ ꯈꯨꯠ ꯊꯥꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯐꯨꯗꯅꯔꯛꯂꯦ ꯑꯁꯣꯝꯗꯅ ꯃꯩꯔꯥꯁꯨ ꯇꯟꯖꯥ ꯌꯦꯡꯗꯨꯅ ꯆꯤꯌꯥꯔ ꯑꯗꯨꯕꯨ ꯊꯨꯗꯦꯛꯇꯨꯅ ꯅꯥꯟꯊꯣꯔꯛꯂꯦ ꯃꯩꯔꯥꯅ ꯇꯧꯔꯤꯕ ꯑꯗꯨ ꯎꯕꯗꯒꯤ ꯌꯥꯁꯨꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯩꯔꯥꯕꯨ ꯐꯥꯅꯕ ꯍꯣꯠꯅꯔꯝꯃꯤ ꯃꯁꯤꯗꯒꯤ ꯌꯥꯁꯨ ꯑꯃꯗꯤ ꯃꯩꯔꯥꯁꯨ ꯐꯨꯗꯅꯔꯛꯂꯦ ꯌꯥꯁꯨꯗꯤ ꯃꯥꯅ ꯄꯥꯏꯔꯨꯕ ꯐꯪꯂꯨꯕ ꯄꯣꯠꯆꯩꯁꯤꯡ ꯄꯥꯏꯗꯨꯅ ꯊꯣꯝꯖꯤꯜꯂꯛꯏ ꯁꯤꯟ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯦꯡꯕ ꯅꯨꯡꯉꯥꯏꯕ ꯃꯇꯥꯡ ꯑꯃꯅꯤ ꯌꯥꯁꯨꯅ ꯑꯁꯨꯝ ꯄꯥꯏꯗꯨꯅ ꯂꯪꯂꯛꯄꯗ ꯈꯪꯍꯧꯗꯅ ꯗ꯭ꯔꯒ ꯄꯦꯀꯦꯠ ꯑꯃ ꯄꯥꯏꯗꯨꯅ ꯊꯣꯝꯖꯤꯜꯂꯛꯄꯗꯒꯤ ꯗ꯭ꯔꯒ ꯑꯗꯨ ꯁꯦꯒꯥꯏꯗꯨꯅ ꯆꯩꯈꯥꯏꯔꯛꯂꯦ ꯃꯁꯤꯗ ꯀꯥ ꯑꯁꯤꯗꯤ ꯗ꯭ꯔꯒꯅ ꯂꯣꯏꯅ ꯆꯩꯈꯥꯏꯔꯦ ꯇꯟꯖꯥ ꯑꯁꯤꯗ ꯂꯤꯛ ꯑꯣꯏꯈꯤꯕ ꯀꯟꯇꯦꯅꯔ ꯑꯗꯨ ꯄꯣꯈꯥꯏꯔꯛꯂꯦ ꯃꯁꯤꯗꯒꯤ ꯂꯦꯞ ꯑꯁꯤꯗ ꯂꯩꯔꯝꯕ ꯗ꯭ꯔꯒꯁꯤꯡ ꯂꯣꯏꯅ ꯀꯥꯏꯗꯨꯅ ꯀꯥ ꯑꯁꯤ ꯁꯤꯟꯕ ꯊꯨꯡꯅ ꯆꯩꯈꯥꯏꯔꯛꯂꯦ ꯑꯗꯨꯒ ꯗ꯭ꯔꯒ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕ ꯃꯈꯣꯏꯁꯨ ꯂꯣꯏꯅ ꯍꯦꯂꯨꯁꯤꯅꯦꯠ ꯇꯧꯔꯦ ꯂꯣꯏꯅ ꯉꯥꯎꯅꯔꯦ ꯃꯇꯥꯡ ꯑꯁꯤ ꯌꯥꯝꯅ ꯅꯣꯛꯅꯤꯡꯕ ꯑꯃꯁꯨ ꯑꯣꯏꯍꯜꯂꯤ ꯌꯥꯁꯨꯗꯤ ꯕ꯭ꯂꯥꯏꯟ ꯆꯠꯇꯨꯅ ꯃꯁꯥꯕꯨ ꯁꯨꯄꯔ ꯍ꯭ꯌꯨꯃꯦꯟ ꯑꯃ ꯑꯣꯏꯅꯁꯨ ꯎꯖꯔꯤ ꯃꯩꯔꯥꯁꯨ ꯃꯥꯒꯤ ꯑꯇꯣꯞꯄ ꯁꯪꯁꯥꯔ ꯑꯃꯗ ꯂꯩꯔꯦ ꯑꯁꯣꯝꯗꯅ ꯕꯥꯕꯨ ꯑꯃꯗꯤ ꯑꯕꯤꯁꯨ ꯑꯇꯣꯞꯄ ꯁꯪꯁꯥꯔ ꯑꯃꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯑꯅꯤ ꯎꯅꯔꯗꯨꯅ ꯄꯥꯏꯔꯗꯨꯅ ꯐꯨꯅꯔꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯅꯤꯁꯥ ꯑꯗꯨꯅ ꯂꯣꯏꯅ ꯎꯍꯜꯂꯤꯕꯅꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯁꯨ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯈ꯭ꯔꯦ ꯁꯤꯟ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯕꯥꯕꯨ ꯑꯃꯗꯤ ꯌꯥꯁꯨ ꯃꯤꯀꯞ ꯊꯣꯔꯛꯂꯦ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯃꯤꯀꯞ ꯊꯣꯔꯛꯄꯗꯗꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯝꯂꯦ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤꯕꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯄꯨꯔꯛꯂꯝꯃꯤ ꯑꯗꯨꯒ ꯄꯨꯂꯤꯁ ꯑꯁꯤꯅ ꯋꯥꯍꯪ ꯍꯪꯗ꯭ꯔꯤꯉꯩꯗ ꯕꯥꯕꯨꯅ ꯍꯥꯟꯅ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯂꯤꯔꯛꯂꯤ ꯑꯗꯨꯒ ꯏꯟꯁꯄꯦꯛꯇꯔ ꯑꯁꯤꯅꯁꯨ ꯔꯨꯝ ꯑꯗꯨꯗ ꯂꯩꯔꯝꯕ CCTV ꯐꯨꯇꯦꯖꯁꯤꯡ ꯂꯣꯏꯅ ꯌꯦꯡꯂꯝꯃꯤ ꯑꯁꯤꯗ ꯄꯨꯝꯅꯃꯛ ꯈꯪꯂꯦ ꯊꯕꯛꯁꯤꯡ ꯑꯃꯗꯤ ꯀ꯭ꯔꯥꯏꯝꯁꯤꯡ ꯑꯁꯤ ꯔꯕꯤ ꯑꯃꯗꯤ ꯑꯕꯤꯅ ꯇꯧꯕꯅꯤ ꯍꯥꯏꯕ ꯑꯁꯦꯡꯕꯗꯤ ꯂꯦꯞ ꯑꯗꯨꯗ ꯑꯕꯤꯅ ꯁ꯭ꯄꯥꯏ ꯀꯦꯃꯦꯔꯥ ꯃꯌꯥꯝ ꯑꯃ ꯊꯝꯂꯝꯃꯤ ꯃꯥꯅ ꯔꯕꯤꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯊꯥꯖꯗꯕꯅ ꯄꯨꯂꯤꯁ ꯑꯁꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯅꯈꯣꯏ ꯑꯅꯤꯗꯤ ꯅꯔꯥꯏꯕꯛ ꯌꯥꯝꯅ ꯐꯔꯦ ꯀꯔꯤꯁꯨ ꯇꯧꯍꯧꯗ꯭ꯔꯤꯕ ꯑꯁꯤ ꯕꯥꯕꯨꯅ ꯑꯕꯤ ꯑꯃꯗꯤ ꯃꯩꯔꯥꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯍꯪꯂꯛꯏ ꯏꯟꯁꯄꯦꯛꯇꯔ ꯑꯁꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯗ꯭ꯔꯒ ꯃꯌꯥꯝ ꯑꯗꯨ ꯀꯥ ꯍꯦꯟꯅ ꯀꯣꯛꯇ ꯄꯥꯟꯈꯤꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤꯗꯤ ꯉꯥꯎꯆꯠꯅꯗꯨꯅ ꯂꯩꯔꯦ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯍꯪꯂꯛꯏ ꯄꯩꯁꯥꯁꯤꯡ ꯑꯗꯨꯗꯤ ꯀꯗꯥꯏꯗ ꯂꯩ ꯌꯥꯁꯨꯅ ꯀꯔꯤ ꯄꯩꯁꯥꯅꯣ ꯍꯪꯂꯛꯏ ꯏꯟꯁꯄꯦꯛꯇꯔ ꯑꯗꯨꯅ ꯌꯥꯁꯨꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯛꯏ ꯕꯥꯕꯨꯅ ꯍꯥꯏꯔꯛꯏ ꯁꯥꯔ ꯄꯩꯁꯥꯁꯤꯡ ꯑꯗꯨꯗꯤ ꯕꯦꯒ ꯑꯗꯨꯗ ꯂꯣꯏꯅ ꯌꯥꯎꯈ꯭ꯔꯕꯅꯤ ꯏꯟꯁꯄꯦꯛꯇꯔ ꯑꯗꯨꯅ ꯕꯦꯒ ꯑꯗꯨꯗ 5 ꯂꯥꯈ ꯈꯛꯇꯅꯤ ꯃꯊꯛꯇ ꯌꯥꯎꯔꯤꯕꯁꯤ ꯃꯈꯥ ꯊꯥꯡꯕ ꯁꯔꯨꯛꯇꯨꯅ ꯆꯠꯅꯗꯕ ꯅꯣꯠ ꯉꯥꯛꯇꯅꯤ ꯕꯥꯕꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯀꯔꯝꯅ ꯑꯣꯏꯊꯣꯛꯀꯗꯧꯔꯤꯕꯅꯣ ꯁꯥꯔ ꯑꯩꯈꯣꯏꯅ ꯕꯦꯒ ꯑꯗꯨ ꯌꯦꯡꯂꯝꯕꯅꯤ ꯄꯩꯁా ꯉꯥꯛꯇ ꯌꯥꯎꯍꯧꯕꯅꯤ ꯏꯟꯁꯄꯦꯛꯇꯔ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯩ ꯅꯈꯣꯏꯗ ꯑꯣꯞꯁꯟ ꯑꯅꯤ ꯄꯤꯒꯦ ꯑꯍꯥꯟꯕꯗ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯂꯣꯠꯇꯨꯅ ꯊꯝꯖꯤꯜꯂꯒ नखोई जेल लेखिबा मा अनी सुबदा पैसासिंग अदु अइंगोंदा पीबा अदुगा नखोई अनीबु फ्री ओइना थादोखिबा अनी सिगी मनुंगदा अमा खल्लु मसिदा यासुना असेंगबदु हायरकले असेंगबदी माना 5 लाख खक बेग अदुदा हापलगा मखादना नोट गक्ता हापखिबनी माना पैसासिंग अदु लोइना पिथोकपा पामुबदगी अवाटपा अदु कादा लोलमनी इंस्पेक्टर अरुनसु पैसासिंग अदु लोइना लौखिरमी सिन्नसिगी मतुंगदा मखोई अनी फमदुना लेरी पैसासिंग अदु पिथोखिबदगी मथा अमुक सादुना असोमदना इंस्पेक्टर अदु 50 लाख फंगबा अदुदा हराउदुना टीवी येंगलगा लेरी मस्ती अमदा तंजा असिदा न्यूज अमा लाक्लमी न्यूज असिदा मोदी की लाइफ ओइना लाक्ली अदुगा मोदी ना हायरकली ngasi numidangi
Pung barogi matungdagi hanagi paisa chawnga chapising amata chanararoi. Waising adu tabada inspector adu angakpa amaga loinana fajaraba film asi matang asida losile. Mayam ngasigi movie asidi comedy thriller oibana mayamgi apen pen dasu lamba phangjadre. Aduna mathangda nungaiba film amamuk pujarake haiba wafam thamjari. Aduga mayam aigi movie asi kamdobagi haibadu comment section da thambiramo. Aduga ahanba changbirapo oiragadi like subscribe share tobiduna wan honna jariba ikhoibusu support tobiyu haiba wafam thamjari.